ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯉꯁꯤꯒꯤ ꯑꯩꯅ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤ ꯊꯥꯕꯤꯔꯛꯄꯗꯤ ꯄꯪꯀꯨꯏ ꯀꯨꯏꯕ ꯅꯠꯇ꯭ꯔꯤ꯫ ꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯊꯥꯕꯤꯔꯛꯄ ꯏꯆꯤꯟ ꯏꯅꯥꯎ ꯈꯔ ꯂꯩꯔꯤ, ꯑꯗꯨꯕꯨ ꯑꯩꯉꯣꯟꯗꯀꯣ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯅ ꯁꯤꯒꯤ ꯋꯥꯔꯤꯁꯤꯃꯇꯪꯗꯤ ꯌꯥꯎꯁꯪ ꯃꯅꯨꯡꯗ ꯊꯥꯒꯠꯄꯤꯔꯛꯑꯣꯅ ꯍꯥꯏꯕꯗꯒꯤ ꯁꯤꯁꯤꯅ ꯍꯥꯟꯅ ꯊꯥꯒꯠꯆꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯍꯥꯟꯅ ꯊꯥꯕꯤꯔꯛꯈ꯭ꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯋꯥꯔꯧꯕꯤꯗꯅꯕ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯐꯔꯦ, ꯑꯩ ꯋꯥꯔꯤꯔꯣꯝꯗ ꯂꯥꯛꯆꯔꯒꯦ꯫ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤ ꯃꯥꯒ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯥꯁꯤ ꯊꯥ 3 ꯃꯨꯛ ꯁꯨꯔꯦ ꯀꯥꯏꯅꯔꯒ ꯂꯩꯕꯁꯦ꯫ ꯊꯥ 3ꯁꯦ ꯃꯥ ꯌꯥꯝ ꯋꯥꯅ ꯈꯥꯡꯉꯦ꯫ ꯀꯥꯏꯅꯔꯤꯁꯤꯒꯤ ꯃꯔꯝꯁꯤꯅ ꯃꯔꯝ ꯏꯔꯩ ꯂꯩꯇꯦ ꯃꯥꯒꯤ ꯑꯣꯏꯅ, ꯅꯨꯄꯥꯁꯤꯒꯤ ꯑꯣꯏꯅ ꯃꯥꯕꯨ ꯅꯠꯇꯕ ꯑꯍꯦꯟꯕ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔꯒ ꯑꯄꯥꯝꯕ ꯑꯍꯦꯟꯕ ꯑꯃ ꯊꯦꯡꯅꯕꯗꯒꯤ ꯑꯣꯏꯒꯅꯦꯅ ꯈꯜꯂꯦ ꯃꯥꯅ꯫ ꯆꯨꯝꯁꯨ ꯆꯨꯝꯗꯣꯏꯅꯤ꯫ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯝꯅ ꯌꯥꯅꯩ꯫ ꯐꯖꯅ ꯅꯨꯡꯁꯤꯅꯖꯔꯝꯃꯒ ꯑꯇꯣꯞꯄꯤ ꯂꯝꯂꯥꯟꯕꯤ ꯑꯃ ꯎꯈꯤꯕꯗꯒꯤ ꯋꯥꯈꯜꯒ ꯈꯪꯍꯣꯡ ꯍꯣꯟꯈꯤꯕꯁꯦ ꯃꯉꯣꯟꯗ ꯌꯥꯝꯅ ꯏꯀꯥꯏꯖꯕꯗꯣ ꯃꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯃꯥꯡꯗꯀꯣ, ꯃꯃꯥꯟꯅꯕꯤꯁꯤꯡꯁꯤꯗ ꯃꯥꯅ ꯀꯥꯏꯅꯔꯦꯅ ꯃꯥꯁꯦ ꯍꯥꯏꯗꯣꯛꯇꯦꯕꯀꯣ, ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯅꯔꯤꯌꯦ, ꯅꯨꯡꯁꯤꯅꯔꯤꯌꯦꯅ ꯈꯨꯝꯃꯤ꯫ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯑꯩ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯗꯣ ꯀꯥꯏꯅꯔꯦꯌꯦ ꯀꯥꯏꯅ ꯍꯦꯛꯇ ꯍꯣꯏ ꯍꯥꯏꯒꯟꯕ ꯃꯤꯁꯨ ꯂꯩ, ꯑꯗꯣ ꯃꯥꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯗꯣꯛꯆꯗ꯭ꯔꯦ ꯏꯀꯥꯏꯕꯒꯤ꯫ ꯈꯟꯖꯩ ꯑꯩꯁꯦ ꯅꯨꯡꯁꯤꯅꯕ ꯑꯅꯤꯒ ꯊꯝꯃꯝꯃꯁꯨ ꯀꯥꯏꯅ ꯈꯟꯕꯗꯣ ꯃꯥꯒ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯕꯤ ꯃꯃꯥꯟꯅꯕꯤꯁꯤꯗꯗꯤ ꯃꯥꯅ ꯍꯥꯏꯌꯦꯕꯀꯣ, ꯃꯥꯗꯣ ꯋꯥꯈꯜ ꯍꯥꯟꯅ ꯑꯣꯟꯈ꯭ꯔꯕ ꯃꯥꯜꯂꯦꯅ ꯋꯥꯔꯤꯗꯤ ꯈꯔ ꯑꯗꯨꯝ ꯁꯥꯏ꯫ ꯑꯗꯨꯝꯁꯨ ꯆꯤꯡꯅꯖꯕ ꯃꯥꯁꯦ ꯑꯣꯟꯕ ꯃꯥꯜꯂꯤꯗꯒꯤ ꯄꯨꯔꯥ ꯑꯣꯏꯅ ꯑꯣꯟꯈ꯭ꯔꯕꯀꯣ꯫ ꯅꯨꯄꯥꯁꯤꯅꯒ ꯃꯉꯣꯟꯗ ꯍꯥꯏ, ꯃꯥꯅ ꯄꯤꯔꯛꯈꯤꯕ ꯀꯨꯝꯍꯩ ꯍꯔꯥꯎꯗꯒ ꯄꯤꯔꯛꯈꯤꯕ ꯒꯤꯐꯀꯥꯁꯦ ꯄꯤꯊꯣꯔꯛꯄꯤ, ꯑꯗꯒꯤ ꯃꯉꯣꯟꯗ ꯄꯤꯔꯛꯈꯤꯕ ꯒꯤꯐꯇꯣ ꯑꯗꯨ ꯄꯤꯔꯛꯑꯣꯃꯛ ꯍꯥꯏꯗ꯭ꯔꯒꯁꯨ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯁꯤꯟꯅꯊꯣꯔꯛꯑꯣ ꯀꯥꯏꯅ ꯅꯥꯀꯣꯏꯅꯅ ꯑꯗꯨꯝ ꯍꯥꯏꯕꯗꯣꯀꯣ꯫ ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯃꯥꯒ ꯅꯨꯡꯁꯤꯅꯖꯔꯝꯕ ꯅꯨꯄꯥꯁꯤꯅ ꯃꯥꯒꯤꯗꯃꯛꯇ ꯇꯝꯕꯤꯔꯝꯕ ꯈꯨꯗꯣꯜꯁꯦ ꯄꯤꯊꯣꯛꯈꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯗꯣ, ꯑꯗꯨꯒ ꯃꯥꯅ ꯄꯤꯖꯈꯤꯕ ꯄꯣꯠꯇꯨꯒ ꯄꯤꯊꯣꯔꯛꯄꯁꯦ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯀꯣ, ꯀꯞꯄꯦ ꯃꯥꯅ ꯌꯥꯝꯁꯦ꯫ ꯃꯥꯅꯗꯤ ꯌꯥꯝ ꯐꯖꯅ ꯍꯥꯏꯖꯕꯅꯤ ꯀꯥꯏꯅꯗꯅꯕ, ꯑꯗꯨꯝ ꯍꯟꯖꯟꯅꯁꯦ, ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯋꯥꯈꯜꯁꯦ ꯇꯥꯔꯛꯄ ꯌꯥꯏ ꯀꯥꯏꯅ ꯈꯟꯖꯕꯗꯣ꯫ ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯅ ꯄꯠ ꯂꯥꯎ ꯊꯗꯠꯂꯒ ꯀꯥꯏꯅꯈ꯭ꯔꯦ꯫ ꯊꯥ 3ꯃꯨꯛꯁꯦ ꯃꯥꯁꯦ ꯇꯧꯐꯝ ꯂꯥꯛꯐꯝ ꯑꯃ ꯏꯈꯪ ꯈꯪꯗꯕꯤꯗꯀꯣ ꯑꯗꯨꯝ ꯉꯥꯎꯆꯠꯅꯔꯒ ꯂꯩ꯫ ꯇꯁꯦꯡꯅ ꯅꯨꯄꯥ ꯑꯃ ꯑꯣꯏꯈ꯭ꯔꯗꯤ, ꯅꯨꯄꯥꯁꯤꯡꯒꯤꯗꯤ ꯂꯩꯗꯅ ꯍꯤꯗꯥꯛ ꯒꯤꯂꯥꯁ ꯑꯃꯅꯤꯒ ꯄꯥꯏꯁꯟꯈ꯭ꯔꯒ ꯃꯃꯥꯟꯅꯕꯃꯛꯇ ꯑꯣꯏꯔꯣ ꯄꯨꯟꯕ ꯑꯣꯏꯔꯣ ꯆꯠꯄ ꯈꯣꯠꯄ ꯍꯥꯏꯕ ꯑꯃ ꯂꯩ꯫ ꯅꯨꯄꯥꯒꯤꯗꯤ ꯅꯨꯄꯥꯁꯨ ꯊꯃꯣꯏꯗꯤ ꯄꯥꯜꯂꯦ, ꯑꯗꯨꯕꯨ ꯈꯤꯇꯪ ꯆꯠꯐꯝ ꯈꯣꯠꯐꯝ ꯍꯥꯏꯕ ꯑꯃ ꯂꯩꯌꯦꯕ꯫ ꯅꯨꯄꯤꯅ ꯃꯩꯆꯥꯛ ꯈꯥꯡꯕꯁꯦ ꯏꯃꯨꯡꯗ ꯈꯛꯇꯪ ꯑꯌꯥꯝꯕꯅ ꯑꯣꯏꯌꯦꯕ꯫ ꯀꯣꯂꯦꯖ ꯆꯠꯂꯒ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯔꯝꯒꯅꯤ, ꯑꯗꯨꯕꯨ ꯌꯥꯝ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯅ ꯇꯦꯡꯒꯩ ꯍꯥꯏꯗꯣꯛꯄꯁꯨ ꯃꯥꯁꯦ ꯂꯣꯏꯅꯃꯛ ꯇꯦꯡꯒꯩ ꯍꯥꯏꯗꯣꯛꯄ ꯃꯤꯁꯨ ꯑꯣꯏꯗ꯭ꯔꯕꯅꯤꯅꯀꯣ, ꯑꯋꯥꯕ ꯃꯩꯆꯥꯛꯁꯦ ꯊꯃꯣꯏꯁꯤꯗ ꯑꯣꯝꯃꯒ ꯈꯥꯡꯉꯤ꯫ ꯃꯇꯝꯁꯦ ꯕꯥꯏ ꯕꯥꯏ ꯅ꯭ꯌꯨ ꯌꯔꯗꯒꯤ ꯍꯧꯔꯦ ꯃꯣꯏꯕꯥꯅꯤ ꯀꯥꯏꯅꯕꯁꯦ꯫ ꯌꯥꯝꯅ ꯏꯪꯕ ꯃꯇꯝꯗꯒꯤꯅ ꯈꯔ ꯁꯥꯒꯠꯂꯛꯄ ꯕꯁꯟꯇ ꯃꯇꯝ, ꯑꯩꯈꯣꯏꯒꯤ ꯍꯩꯅꯧ ꯃꯄꯥꯟ, ꯍꯩꯈꯥ ꯃꯄꯥꯟ, ꯆꯨꯝꯕ꯭ꯔꯩ ꯃꯄꯥꯟ ꯁꯥꯕ ꯃꯇꯝꯁꯦ ꯎꯔꯒ ꯕꯁꯟꯇ ꯃꯇꯝ ꯂꯥꯛꯄꯁꯤꯗꯤ ꯋꯥꯈꯜꯁꯦ ꯏꯅꯧꯗ ꯅꯧꯋꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯗꯤ ꯂꯥꯏꯔꯅ ꯑꯍꯜ ꯑꯣꯏꯔꯕ ꯃꯤꯑꯣꯏꯁꯤꯡ ꯐꯥꯎꯗ ꯕꯁꯟꯇ ꯂꯥꯛꯏꯅꯦ ꯀꯥꯏꯅ ꯍꯧꯈꯤꯕ ꯃꯌꯥꯝ ꯑꯃ ꯅꯤꯡꯁꯤꯡꯅꯔꯒ ꯑꯋꯥ ꯄꯣꯊꯥꯅꯔꯤꯕꯅꯦꯕꯀꯣ꯫ ꯑꯋꯥꯕ ꯃꯩꯆꯥꯛꯁꯦ ꯈꯥꯡꯅ ꯌꯥꯎꯁꯪ ꯃꯇꯝꯁꯦ ꯌꯧꯁꯜꯂꯛꯑꯦ꯫ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯍꯥꯏꯌꯦ ꯌꯥꯎꯁꯪꯁꯦ ꯊꯣꯛꯁꯦꯅꯀꯣ, ꯃꯥ ꯀꯌꯥꯗꯤ ꯕꯤꯠ ꯂꯩꯇ꯭ꯔꯦ ꯁꯣꯝ ꯅꯥꯀꯟꯗ ꯑꯋꯥ ꯃꯩꯆꯥꯛꯇꯣ ꯈꯥꯡꯉꯤꯕꯅꯤꯅ꯫ ꯂꯝꯇꯥ ꯊꯥꯒꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯁꯤꯗ ꯌꯥꯎꯁꯪꯁꯦ ꯃꯩ ꯊꯥꯔꯦ, ꯃꯌꯥꯝ ꯂꯣꯏ ꯌꯥꯎꯋꯦ, ꯌꯥꯝ ꯂꯥꯡꯉꯦ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯧꯈꯤꯕꯀꯣ, ꯃꯥꯒꯤꯗꯤ ꯑꯦꯛꯁ ꯇꯥꯔꯦ꯫ ꯑꯦꯛꯁꯁꯦ ꯅꯤꯡꯁꯤꯡꯉꯒ ꯋꯥꯈꯜꯁꯦ ꯁꯨꯡꯅꯨꯡ ꯅꯨꯡꯉꯥꯏꯇꯕꯤ ꯑꯃ ꯂꯩꯗꯥꯏ, ꯅꯨꯡꯉꯥꯏꯇ ꯌꯥꯎꯁꯪꯁꯦ ꯁꯦꯜ ꯈꯥꯏꯕ ꯆꯠꯂꯦ꯫ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ, ꯂꯩꯁꯥꯕꯤꯁꯨ ꯑꯗꯨꯝ ꯆꯠꯅꯩꯅꯀꯣ꯫ ꯂꯩꯁꯥꯕꯤꯒ ꯆꯠꯄ កាꯟꯁꯤꯗ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯤꯅ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯒ ꯐꯣꯟ ꯋꯥꯔꯤꯒ ꯄꯥꯏꯔꯒ ꯁꯥꯟꯅꯔ ꯆꯠꯄꯁꯦ ꯃꯁꯥꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯕ, ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯐꯥꯎꯏ꯫ ꯃꯃꯥꯟꯅꯕꯤ ꯃꯣꯏ 2-3ꯃꯛ ꯇꯧꯔꯒ ꯆꯠꯂꯤ, ꯁꯦꯜꯁꯦ ꯈꯥꯏꯔꯦ꯫ ꯐꯅ ꯌꯥꯝꯅ ꯊꯦꯡꯉꯦ ꯈꯥꯏꯔꯤꯁꯦ, ꯅꯨꯃꯤꯗꯥꯡ ꯄꯨꯡ ꯃꯝꯃꯦꯕ꯫ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯅꯤꯅ ꯅꯨꯃꯤꯗꯥꯡꯒꯁꯦ ꯄꯨꯡꯃꯝ ꯃꯝꯃꯀꯥꯟꯗ ꯊꯥꯕꯜꯒꯁꯦ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯐꯖꯅ ꯊꯣꯛꯂꯛꯏꯗꯅꯀꯣ꯫ ꯊꯥꯕꯜꯒ ꯃꯌꯦꯛ ꯁꯦꯡꯀꯠꯂꯛꯑꯀꯥꯟꯁꯤꯗ ꯑꯁ ꯃꯥꯁꯦ ꯀꯞꯅꯤꯡꯃꯟꯗꯅ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯅꯒ ꯄꯩꯁꯥ ꯀꯌꯥꯝ ꯇꯥꯔꯦ ꯈꯣꯠꯂꯦ ꯀꯥꯏꯅ ꯁꯦꯟ ꯊꯤꯅꯔꯤꯁꯦ, ꯃꯥꯗꯤ ꯅꯥꯀꯟꯗ ꯊꯣꯛꯑꯒꯅꯦ ꯃꯄꯤꯁꯦ ꯇꯩꯊꯣꯛꯑꯕꯅꯤ ꯀꯞꯄ ꯃꯤ ꯃꯥꯡꯗ ꯍꯤꯛ ꯂꯥꯎꯅ ꯅꯠꯇ꯭ꯔꯒ ꯋꯥ ꯂꯥꯎꯅ ꯀꯞꯄꯗꯨꯗꯤ ꯏꯀꯥꯏꯖꯕꯅꯤꯅꯅꯦ ꯇꯨꯃꯤꯟꯅ. ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤꯗꯤ ꯑꯃꯁꯨ ꯂꯩ, ꯊꯥꯕꯜꯒ ꯐꯕ ꯆꯤꯛꯑꯒꯅ ꯍꯦꯟꯅ ꯊꯃꯣꯏꯁꯦ ꯃꯆꯦꯠ
ꯇꯥꯅ ꯇꯥꯅ ꯀꯥꯏꯔꯛꯄꯗꯧꯅ ꯍꯦꯛ ꯇꯧꯏ ꯀꯥꯏꯁꯨ ꯀꯥꯏꯔꯤꯅꯦꯕꯀꯣ ꯇꯨꯃꯤꯟꯅ ꯃꯥꯁꯦ ꯀꯞꯄꯦ ꯌꯥꯝ ꯀꯥ ꯍꯦꯟꯅꯗꯤ ꯀꯞꯄꯨꯗ꯭ꯔꯦ ꯁꯤꯗꯒꯤ ꯁꯦꯜ ꯈꯥꯏꯕ ꯂꯣꯏꯔꯒ ꯃꯣꯏꯁꯦ ꯄꯩꯁꯥꯁꯦ ꯃꯁꯤꯡ ꯊꯤꯅꯔꯦ ꯄꯩꯁꯥꯁꯦ ꯃꯁꯤꯡ ꯊꯤꯔꯒ painare pai pa moi mamana bi amale hai moina paire pairaga moise yumda changnaraga mase pothaba yade thabal do phabaga ururaga mase hipthaba yadabdo phone se yenge yakshangi wish pirak pra kainaga khanjabadu ko phone se tawshiraina mase khanjebako tawse na mu hek yengu tawdi hek ngamda pra kainarase na hairabani mase tawsanbadi ngamda magi damakta gift pirakibado moi bani nungsinare da dogi gift se mane loina putho e yaksang sida ko putho ga ma kappe nungai mandana phone isai taraga kappe ma se thabal ga do thoen ka yeng ga ko matam du da tawgi mo ong da hojik ta ga han di nok ni ngai thoina ga phone isai ga tharaga kappi ne ba phone isai do thadra su dum kappadi yar ne du ga phone isai do tharaga pukning se hena nusi halidana nusi halaga ma se pukning se ekta nusi halaga phajana sumdaraga pukning se yamna nena tana kapam ga do male kapudi nungai te du kitang di nokninge phone isai tharaga kapase how grey no mise to ko nongala ga moi mama ne bising sin hai sen khai ba se na mari mata sing da gari wire ga sen hai bade masu hoi na haire gari wire be na ma wire mama na bi moi ngisi pulap punjale ga moi gi mari mata sta chat pa hore nungai re ko sa pok ka cha da na chat na mabung jing thok pa ma ga chat pani segi numit changa khara yum khalakpa matam se sidagi angang sing se sel thatpa hore ba ko angang sing sen ta pisa piramo ga tawdo moi so choi ba khra di paijar pa achoi ba se sum yela ga lakpada angang sing se yawidina noina seng khai ba chalaga achoi ba la hoya da ba tara piyu kun piyu kaina hai ba angang su yawe ba ko yaw ba se moi na hai api ba lo angang ni na hai ba angang masa sing sina amuk matam du da khum ye noina seng khai ba yum khudingi chatlaga noi di pisa mayam piram doini duna lupa tara piramu ga toy songningi e moi party saudana ga kay angang no api ba khra lau yadro khot yadro ka yaksang di khana ba do ko admai khanai ni nupi yar se ke to bai thali no khoti no ga na ga tawdana khanari chongdhara ga gai dai ko moi mama na bi ko ma si awi khoido khra sauga leba ga nupa kainara leba ga aduga angang sing nag lupa tara piramo ga ha songning bodo paisa si di pithoring de na yena doine ba ko tigi chongdhara khatna dana ga tawya de angang na ga laisabina ko gi chairak podo yum pan ba khangoi khangbra paisa piram de chapa chong ya har ga ta si khang ya de masam ga se phoi ha ko chingi ga milam angang dem sathi hai mo su sathi angang sing su sathi masam ga chingak ta tawi ma khut khalam angang je tap ta ga phudat na dana masam ga phoina dana taw ga inthur ga khangbra thanama ga thauri ga thatat ba do khangbra angang sing thalaga moi makhong na ne salaga thawro kaina ga tawbu ko angang sing sina tawro ga ne sathi na ga khane hai no mi se de ko gi thawri thaliba thawri do makhong na ga ne salaga adum thawdo ga chatle khana gai na ga nung da ga thoma ke tawe oi hausi mabung thopus na hai e gai ga sokani noi paisa do piramo kaina hai ba mabung gai do mingsen ke ka do kai na di bira ka do ni dana adugi khoi toge moi mari nga song da thomo nung do thomo kai do ge ngo kai ga khana ga gari se thohan gra ko moi na mu gari se tanara ga thor ga chatna ga tawre paisa se mayam tare edum khra dum tare ko khangna chana ba mane mache tagi mama na bi mayum pan gi ba ga lebe se duga chachan bi ne ye dumai jalaga hala e duga theng moi na hala ise da chaka cha ba na te yuki moi na khai ba chalu ba mafam daga chaka cha ko hai ba se chakchar lai tho di sel yam ta roi na ne chakcha da bi da cha khra thak ade pa for khra cha dumai na ga charaga hal e de pisa se am yen nei hai na mi se yam me moi na hai ngarangi numidang da khai ba chalu ba do aduduna chakcha na ba gi thamasi duga sisina yen thokna ra se yaoshanggi phiron ko dress khara leina ba duga thatpa mu tho si sine ba moi haine se haraure masu paisa do khara phang ba dai gi di wakhal ga se khara nungai re ko paisa phang ba na prim tang lei ge da kaina khandana khanjare ma se dubu changak pada wakhal di du nungai tabi do ex to something jinga lei bagi numidang wairam yoksala e numidang wairam yoksalak padagi oise thatpa ga tho ebuko moi gi keno se sport to wini ko koi lampak se do moi na thali sina khara lap tho kan da
ꯊꯠꯄ ꯊꯠꯄꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯈꯪ ꯃꯆꯥ ꯉꯥꯎꯁꯟꯅꯕꯁꯤꯡꯁꯨ ꯂꯥꯛꯏ ꯑꯗꯒꯤ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯁꯛꯀ ꯊꯤ ꯐꯖꯕ ꯅꯨꯄꯥꯁꯤꯡꯁꯨ ꯂꯥꯛꯏ ꯑꯗꯨꯕꯨ ꯃꯥꯅꯁꯨ ꯈꯜꯂꯦꯕꯀꯣ ꯑꯩꯁꯦ ꯍꯟꯗꯛ ꯌꯥꯎꯁꯪꯗꯗꯤ ꯅꯨꯄꯥ ꯑꯃ ꯀꯣꯏꯍꯧꯔꯒꯦꯗ ꯅꯨꯄꯥ ꯑꯝꯇ ꯀꯣꯏꯗꯕꯤ ꯂꯩꯕꯁꯦ ꯁꯨꯝ ꯊꯃꯣꯏꯁꯦ ꯁꯨꯝ ꯋꯥꯔꯒ ꯂꯩꯕꯁꯤꯗ ꯊꯃꯣꯏꯒꯤ ꯑꯍꯣꯕꯁꯦ ꯃꯦꯟꯁꯟꯕꯒꯤ ꯑꯃꯗꯤ ꯈꯪꯅꯔꯒꯦꯗ ꯍꯥꯏꯅ ꯈꯟꯖꯕꯗꯣ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯈꯪꯕꯤꯕ ꯃꯃꯥꯟꯅꯕꯤ ꯑꯃꯅꯤꯗꯤ ꯌꯥꯎꯋꯤ ꯂꯣꯏꯅꯃꯛꯇꯗꯤ ꯃꯥ ꯍꯥꯏꯗꯦꯕꯀꯣ ꯈꯪꯅꯔꯣ ꯍꯟꯗꯛ ꯈꯪꯅꯔꯣ ꯀꯥꯏꯅ ꯍꯥꯏꯕꯁꯤꯗ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯤ ꯂꯩꯁꯥꯕꯤꯒꯤ ꯕꯟ ꯊꯠꯄ ꯁꯦꯟ ꯊꯠꯄ ꯊꯣꯛꯄꯁꯦ ꯁꯤꯁꯤꯗ ꯃꯥꯁꯦ ꯄꯔꯄꯜ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯃ ꯁꯦꯠꯂꯦ ꯍꯥꯏ ꯄꯔꯄꯜ ꯃꯆꯨꯒꯤ ꯆꯨꯅꯤ ꯃꯣꯏ ꯃꯃꯥꯒꯤ ꯐꯤꯔꯣꯜꯅꯦ ꯃꯣꯏ ꯃꯃꯥꯅ ꯊꯥꯏꯅ ꯁꯦꯠꯅꯔꯝꯕ ꯐꯤꯔꯣꯜ ꯑꯗꯨꯒꯁꯦ ꯐꯖꯅꯒ ꯁꯦꯠꯂꯒꯀꯣ ꯊꯣꯛꯑꯒ ꯅꯨꯡꯉꯥꯏꯕꯕꯨꯗꯤ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯇꯁꯦꯡꯅ ꯃꯉꯣꯟꯗ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯀꯥꯏꯅ ꯍꯥꯏꯔꯛꯄꯁꯤ ꯊꯑꯣꯏꯅ ꯌꯥꯎꯗꯕ ꯉꯥꯏꯍꯥꯛꯀꯤ ꯄꯪꯊꯗ ꯊꯠꯄ ꯄꯪꯂꯥꯡꯗ ꯂꯥꯡꯕꯒꯤꯗꯤ ꯅꯨꯡꯉꯥꯏꯕꯀꯣ ꯅꯨꯄꯥ ꯃꯁꯛ ꯐꯖꯕꯒ ꯌꯥꯝ ꯂꯥꯛꯑꯦ ꯍꯥꯏꯌꯦꯕꯀꯣ ꯍꯥꯏꯔꯛꯅꯕꯅꯦ ꯀꯥꯏꯅꯒ ꯃꯥꯁꯨ ꯌꯥꯝ ꯂꯦꯝꯕ ꯁꯥꯖꯩ ꯍꯥꯏꯌꯦ ꯁꯥ ꯇꯥꯕꯅꯤ ꯍꯥꯏꯕꯗꯤ ꯃꯁꯛꯀ ꯐꯖꯕꯗꯨꯗ ꯃꯥꯁꯨ ꯍꯥꯏꯔꯛꯅꯕ ꯀꯥꯏꯅꯒ ꯃꯅꯥꯛꯇꯒ ꯆꯪꯉꯒꯀꯣ ꯌꯥꯝ ꯂꯦꯝꯖꯕꯤꯒ ꯁꯥꯗꯅ ꯄꯩꯁꯥ ꯄꯤꯔꯝꯃꯣ ꯀꯩꯅꯣ ꯀꯥꯏꯅꯒ ꯍꯥꯏꯔꯒ ꯆꯠꯍꯟꯅꯤꯡꯗꯕꯗꯣꯀꯣ ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯡꯗꯨꯁꯨ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕꯤ ꯎꯅꯕꯤ ꯂꯥꯛꯏꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕꯤ ꯂꯩꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯃꯉꯣꯟꯗ ꯀꯌꯥ ꯊꯣꯏꯅ ꯍꯟꯅ ꯌꯦꯡꯉꯝꯗꯕꯗꯣ ꯃꯣꯏ ꯄꯥꯔꯇꯤꯗꯒ ꯄꯤꯐꯝ ꯊꯣꯛꯄ ꯁꯦꯜ ꯈꯔ ꯄꯤꯔꯒ ꯆꯠꯈꯤꯕꯀꯣ ꯑꯁ ꯃꯥꯁꯦ ꯕꯤꯠꯀ ꯇꯦꯛꯑꯦ ꯑꯗꯩ ꯃꯁꯛ ꯊꯤꯕ ꯅꯨꯄꯥꯒꯁꯤꯁꯨ ꯑꯗꯨꯝ ꯂꯥꯛꯑꯦ ꯍꯥꯏꯌꯦ ꯑꯗꯒꯤ ꯊꯑꯣꯏꯅ ꯃꯉꯣꯟꯗ ꯊꯤꯕ ꯑꯣꯏꯒꯦꯔꯥ ꯐꯖꯕ ꯑꯣꯏꯒꯦꯔꯥ ꯃꯥꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯅꯝꯕꯔ ꯄꯤꯌꯣ ꯀꯥꯏꯅꯒ ꯃꯅꯥꯛꯇꯒ ꯒꯤꯔꯤ ꯇꯛꯆꯕꯗꯤ ꯑꯃꯠꯇ ꯌꯥꯎꯗꯦꯕꯀꯣ ꯇꯟꯖꯜꯂꯛꯄꯗꯣ ꯁꯨꯃꯥꯏꯅ ꯅꯨꯃꯤꯠꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ ꯌꯥꯎꯁꯪ ꯅꯨꯃꯤꯠ 2 ꯁꯨꯕꯁꯦ ꯍꯧꯈ꯭ꯔꯦ 8ꯅꯤ ꯆꯟꯕ ꯅꯨꯃꯤꯠꯁꯦ ꯁꯤꯗꯁꯨ ꯃꯣꯏꯁꯦ ꯑꯌꯨꯛꯇꯒꯤ ꯊꯣꯛꯑꯦ ꯁꯦꯜ ꯅꯨꯡꯒꯤ ꯑꯗꯨꯒꯤ ꯉꯥꯛꯁꯨ ꯅꯠꯇꯅ ꯌꯥꯎꯁꯪ ꯃꯅꯨꯡꯁꯤ ꯌꯥꯝ ꯂꯥꯡꯉꯤꯗꯅ ꯌꯨꯝꯗ ꯁꯨꯡꯂꯩ ꯂꯩꯅꯤꯡꯕ ꯃꯇꯝ ꯅꯠꯇꯦꯕꯀꯣ ꯑꯌꯨꯛꯁꯤꯗꯒꯤ ꯑꯗꯨꯝ ꯕ꯭ꯔꯁ ꯇꯧꯊꯣꯛꯑꯒ ꯆꯥ ꯑꯃ ꯀꯩ ꯑꯃ ꯊꯛꯑꯒ ꯃꯃꯥꯟꯅꯕꯤ ꯃꯌꯨꯝꯁꯤꯗ ꯐꯝꯃꯒ ꯂꯩꯗꯣꯏꯅꯤ ꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯊꯥꯕꯜꯁꯨ ꯂꯩꯕ ꯊꯥꯕꯜ ꯂꯩꯕꯗꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯤꯅꯒ ꯐꯣꯟ ꯑꯃꯃꯝꯒ ꯂꯣꯡꯅꯒ ꯍꯤꯞꯄꯒ ꯂꯩꯅꯔꯒ ꯍꯣꯔꯦꯟ ꯊꯥꯕꯜ ꯂꯩꯀꯣ ꯃꯣꯏꯒꯤ ꯂꯝꯄꯥꯛꯁꯤꯗꯗꯤ ꯅꯠꯇꯦ ꯊꯥꯕꯜ ꯂꯩꯁꯦ ꯑꯇꯣꯞꯄ ꯂꯩꯀꯥꯏ ꯑꯃꯗ ꯑꯗ ꯊꯥꯕꯜ ꯂꯩ ꯂꯥꯛꯑꯣ ꯈꯣꯠꯂꯣꯅ ꯍꯥꯏꯅꯕꯁꯦ ꯇꯥꯔꯒ ꯃꯥꯁꯦ ꯑꯃꯨꯛ ꯈꯤꯇꯪ ꯐꯔꯨꯔꯕꯗꯣ ꯃꯥ ꯑꯦꯛꯁ ꯍꯦꯛꯇ ꯅꯤꯡꯁꯤꯡꯉꯛꯄ ꯊꯥꯕꯜꯗ ꯃꯣꯏꯕꯥꯅꯤ ꯆꯣꯡꯃꯤꯟꯅꯈꯤꯕ ꯊꯑꯣꯏꯅꯒ ꯂꯥꯛꯄꯤꯔꯒ ꯊꯥꯕꯜꯒ ꯆꯣꯡꯕ ꯑꯗꯒꯤ ꯌꯥꯎꯁꯪ ꯃꯇꯝꯗꯒ ꯂꯥꯛꯑꯒ ꯁꯦꯜꯒ ꯄꯤꯔꯝꯕꯁꯦ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯕꯗꯗꯤ ꯁꯦꯜ ꯄꯤꯕꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯨꯝ ꯁꯥꯟꯅꯔꯛꯑꯦ ꯑꯗꯨꯒ ꯆꯥꯛ ꯆꯥꯅꯕꯒꯤ ꯅꯣꯏꯒꯤ ꯁꯥꯏꯗꯣ ꯁꯦꯜ ꯈꯔ ꯍꯥꯞꯅꯁꯤꯀꯣꯅ ꯍꯥꯏ ꯃꯣꯏꯁꯦ ꯃꯃꯥꯟꯅꯕꯤꯁꯦ ꯌꯥꯎꯁꯪ ꯃꯇꯝꯗꯗꯤ ꯄꯨꯂꯞ ꯄꯨꯟꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯤꯟꯅꯕ ꯀꯥꯟꯗꯗꯤ ꯌꯥꯝ ꯂꯨꯅ ꯂꯣꯏꯅꯃꯛꯇꯤ ꯇꯤꯟꯅꯕ ꯅꯠꯇꯕꯒꯤꯀꯣ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯤꯅ ꯅꯣꯏꯒꯤ ꯁꯥꯏꯗ ꯁꯦꯟ ꯍꯥꯞꯅꯍꯟꯁꯦꯀꯣꯅ ꯍꯥꯏꯕꯁꯤꯗ ꯃꯥꯒꯤ ꯇꯔꯟ ꯌꯧꯕꯁꯦ ꯃꯥꯁꯦ ꯏꯀꯥꯏꯖꯕꯗꯣ ꯃꯥꯒꯤꯗꯤ ꯈꯪꯅꯕ ꯅꯨꯡꯁꯤꯅꯕꯁꯦ ꯀꯅꯥꯝ ꯂꯩꯇ꯭ꯔꯦꯅ ꯁꯨꯡꯂꯩ ꯂꯩꯔꯛꯇꯕ ꯑꯣꯏꯔꯒꯗꯤ ꯑꯃꯨꯛ ꯐꯕ ꯑꯗꯨꯃꯛꯁꯨ ꯅꯠꯇꯦꯗꯣ ꯅꯨꯡꯁꯤꯅꯕ ꯑꯃ ꯂꯩꯔꯝꯕꯅꯤꯅ ꯃꯤꯒꯤ ꯃꯃꯥꯡꯗꯁꯨ ꯀꯥꯏꯅꯔꯦ ꯍꯥꯏꯕꯗꯨꯃꯗꯤ ꯈꯪꯍꯟꯅꯤꯡꯗꯕꯀꯣ ꯃꯥꯒꯤ ꯃꯇꯝꯗꯨꯒꯤ ꯑꯁꯣꯟꯕ ꯑꯣꯏꯒꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯄꯥꯝꯃꯨꯃꯟꯕꯒꯤ ꯀꯥꯏꯅꯔꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯍꯥꯏꯍꯟꯅꯤꯡꯗꯕꯒꯤꯔ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯑꯃꯗꯤ ꯑꯣꯏꯔꯦ ꯃꯣꯏ ꯃꯌꯥꯝꯁꯦ ꯌꯥꯅꯔꯦ ꯆꯥꯛ ꯆꯥꯅꯕꯒꯤ ꯄꯩꯁా ꯈꯔ ꯍꯥꯞꯅꯍꯟꯁꯦꯅ ꯍꯥꯏꯕꯁꯤꯗꯀꯣ ꯍꯣꯏꯅ ꯍꯥꯏ ꯃꯥꯁꯦ ꯍꯥꯏꯗꯣꯛꯇꯤ ꯌꯥꯗꯗꯅ ꯍꯥꯏꯗꯣꯛꯑꯦ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯗꯤ ꯑꯩꯈꯣꯏ ꯁꯥꯏꯗꯣ ꯁꯥꯎꯅꯔꯤꯌꯦ ꯀꯥꯏꯅꯔꯗꯕꯅꯦꯅ ꯍꯥꯏꯀꯣ ꯑꯗꯨꯒ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯍꯥꯏꯔꯛꯑꯦ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯤꯗꯤ ꯅꯠꯇꯦ ꯁꯤꯁꯤꯅ ꯌꯥꯎꯁꯪ ꯃꯌꯥꯒꯤ ꯇꯧꯁꯟꯅꯩꯅꯦ ꯑꯗꯣ ꯌꯥꯎꯁꯪ ꯂꯣꯏꯔꯀꯥꯟꯗꯅꯦ ꯑꯃꯨꯛ ꯐꯣꯟ ꯇꯧꯔꯛꯑꯗꯕꯅꯤ ꯌꯥꯝ ꯇꯧꯕꯅꯤ ꯅꯨꯄꯥꯁꯤꯡꯁꯦ ꯑꯩꯈꯣꯏ ꯁꯥꯏꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩꯗꯤ ꯀꯥꯏꯅꯅꯤ ꯑꯗꯨꯃꯥꯏꯅꯒ ꯇꯧꯕꯗꯣ ꯀꯥꯏ ꯃꯃꯥꯟꯅꯕꯤ ꯃꯕꯨ ꯈꯔ ꯆꯝꯕꯖꯥꯠꯅꯤ ꯃꯥꯒꯗꯤ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕꯗꯤ ꯅꯠꯆꯗꯕꯀꯣ ꯃꯥꯁꯦ ꯄꯨꯛꯅꯤꯡꯁꯦ ꯈꯤꯇꯪ ꯑꯃꯨꯛ ꯆꯥꯎꯊꯣꯛꯑꯦ ꯍꯥꯏꯌꯦ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯕꯤꯔꯛꯄꯗꯣ ꯃꯣꯏꯁꯦ ꯁꯤꯟꯗꯣꯛꯅꯔꯦꯀꯣ ꯅꯪꯒꯤ ꯅꯨꯄꯥꯅ ꯁꯤꯗ ꯀꯧꯕ ꯅꯪꯒꯤ ꯅꯨꯄꯥꯅ ꯁꯤꯗ ꯀꯧꯕ ꯑꯗꯨꯗꯨꯒ ꯅꯨꯃꯤꯠ 5ꯅꯤꯁꯤꯗꯀꯣ ꯄꯩꯁꯥꯁꯦ ꯃꯣꯏ ꯃꯇꯝꯗꯨꯗ ꯄꯩꯁꯥ ꯃꯁꯤꯡꯗꯤ ꯍꯥꯏꯖꯔꯛꯑꯔꯣꯏꯒꯦ ꯄꯩꯁꯥꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯇꯥꯅ ꯄꯤꯅꯍꯜꯂꯝꯗꯕꯤ ꯀꯥꯏꯅꯒ ꯍꯥꯏꯅꯔꯒꯀꯣ ꯁꯤꯗꯒꯤ ꯃꯣꯏꯁꯦ ꯑꯃꯨꯛ ꯊꯣꯛꯑꯦꯀꯣ ꯊꯠꯄ ꯈꯣꯠꯄꯁꯦ ꯊꯣꯛꯑꯦ ꯃꯃꯥꯟꯅꯕꯤꯁꯤꯡꯅꯗꯤ ꯊꯠꯄꯀꯌꯥ ꯊꯣꯛꯅꯤꯡꯗꯕꯒꯤ ꯃꯔꯝꯅ ꯅꯨꯡꯗꯥꯡ ꯊꯥꯕꯜ ꯂꯩꯕꯅꯤꯅ ꯀꯦꯕ ꯈꯣꯠꯄ ꯂꯥꯡꯅꯤꯡꯕ ꯃꯥꯒꯤ ꯁꯥꯏꯗꯣ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯀꯦꯅꯤꯡꯉꯤꯅꯤ ꯉꯥꯎꯅꯤꯡꯉꯤꯅꯤ ꯂꯥꯡꯅꯤꯡꯉꯤꯅꯤꯗꯅ ꯑꯗꯨꯗꯨꯒꯤ ꯃꯥꯗꯤ ꯀꯩꯝꯇ ꯈꯟꯗꯦꯌꯦ ꯊꯥꯕꯜ ꯆꯣꯡꯅꯤꯡꯕꯒꯤ ꯋꯥꯈꯜꯁꯨ ꯄꯣꯛꯇ꯭ꯔꯦ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯣ ꯀꯅꯥꯝꯇ ꯀꯣꯏꯗꯕꯅꯤꯅꯀꯣ ꯁꯤꯗꯩꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯣꯏ ꯃꯃꯥꯟꯅꯕꯤ ꯑꯃ ꯂꯩ ꯃꯃꯥꯟꯅꯕꯤꯁꯦ ꯃꯁꯛ ꯀꯥ ꯍꯦꯟꯅ ꯐꯖꯕ ꯅꯠꯇꯦꯕꯀꯣ ꯃꯥꯁꯦ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯑꯃ ꯎꯅꯖꯕꯖꯥꯠꯅꯤꯗ ꯎꯅꯔꯒ ꯂꯩꯔꯤꯉꯩꯁꯤꯗ ꯑꯇꯣꯞꯄ ꯃꯥꯁꯦ ꯅꯨꯄꯥ 2-3 ꯀꯣꯏꯖꯕꯖꯥꯠꯅꯤꯗ ꯑꯃꯁꯤꯁꯨ ꯑꯃꯨꯛ ꯂꯥꯛꯁꯜꯂꯛꯑꯕ ꯑꯃꯁꯤꯒ ꯎꯅꯗꯅ ꯈꯣꯠꯇꯅ ꯋꯥꯔꯤꯁꯦ ꯐꯖꯅ ꯁꯥꯟꯅꯔꯤꯉꯩꯁꯤꯗ ꯑꯃꯁꯦ ꯒꯥꯔꯤꯁꯦ ꯒꯪ ꯂꯥꯎ ꯊꯧꯖꯤꯜꯂꯛꯑꯕ ꯅꯪꯒꯤ ꯑꯃꯗꯣ ꯂꯥꯛꯑꯦ ꯃꯃꯥꯟꯅꯕꯤꯁꯦ ꯄꯥꯈꯠꯇꯅ ꯂꯣꯏꯈ꯭ꯔꯕꯀꯣ
pakhata ni natra ama unaringa ama laksaladi kaino ngaktangda khalamdoituba tarang chalamni mamana bise pakhatle bako pakhat padagi kemta haina de ko nupa ma si ju khar chingnai do kon lai ban pa chingne duga mamana bise anse kitang thaidora phamme nupa sing su khangal loige haigadi mamana bising sida pulap pudi laire dana ko do mamana bisidi punna tinai ngaumi nei langmi ne dubu mabuk phabasu yawi phatabasu yawi nangna khangnari ban nupi se nupa to pakoi haibasu khanghaning basu yawi de yam phaba khanghaning daba kangbu musu yawi adubu nupi se yam yausangdadi moi myam do pullabanina khanghaning bagi signal pirakpasu yawi khanghaning dabagi tuminna leiba kangbu musu yawi do yam yam bani moi parthi se khangbagi mo ma tawe ko de nupa ani se kemta di haina de da changsanare nupi se mayai da lei ko seisa mamana bigi daw se kayam yage da moise spot tawedna spot taw sumbe thori thatlena cheiba tholakpa lekai gi mabung sisna ne da thori thaido kaigino somna kan spot tawga spot se yawba yada ana la lak pese mamana bisidi marai bak phabina adugi chance lorga la haiga madi hotam chengra buka moina chenbasi ubase mabung sisu Yaoshanggi spot siliba mabung upasing sisu ko kogi sauning boy kai bo chengre na haiga mabung ne masu tanabadigi dum magi thokpa chenagre dana nupi singse duga hojiki nupa sing mamana bina khangnaba nupa ani phangjanabase musu wari di sanagidre magi thokpa thongnaraga chatkre nupa ani do wari sanaramadi phadoine ba hojiki nupi se nupa ani duna karigumba nang khangnari sina karambano maming kai kau ikan ani duna wai sanaramadi mamana bise dum amana tramadi kaina doine duga mamana bisi laipak phaba oidoini nupa ni se wai sanadabida thorga chatkre thorga chatkibadagi mamana bisto ko phone tore usigi nupa do kanano khotpano kai mamana bisina dum ngamnaba khumgre maga hana unarga leiba nupa sida mana akon balak panupa se sisidi khangde na haigre duga akon balak panupa sida na ko mamana bisna haise moyok sangkoi balak sabane da igi number piyo haibani khopani swaina khumgre yam singadam ni nupi sidi mana khanje matam sida ko mamana bisna khumba kasda aisu ani koi jaramadi ko madi ani maksu koi madaw ki ayai no nupa sing sina jo amta phade mabul oi nusibi ba maliko aigina matang koi bodo kaina ga khandala ko puning dadi sum khanjaba kanada di adum haide sigi numichi mako numidang se mosi thabal di loishanare keba yaba ke nei mari thabal se kya bit leitre dubu amatang bu khangnara di ai handa yausang manung sita khangda di khangna horage da gaina khanjaba do ko se mase keba di kere dubu bit leitana keba ne kera soi adum tawa mase yam bit leitana kebagi ko wakhal nungai na ke di kebase mapa se pop tar phajaga daba madi ngasai gi wakhal nungai tana kere bani ne mitche mu soi pa hapa se mu soi to budi mamai sa muk nong na ta thoga mu kebi numit sida mamai se mase ahumla hek tai hai thabal sida bitche lai manda dana ai sibu chala roi jira ne na khanba chal tabida dum le haurage du je ngam dabi ko thabal ma khol tara I chongning ne dan khala mase numit yam phajana ke drai cham na hanjan na soibadagi haipet ke dia daba kitang ke raga mase thabal se yaure chonge ahambadi mase am chongninga me haiba ko thabal ma khol ga ta se thamoi ga panana dhang ga chonga ga yam dungai bani thabal se tutuga chongbo yaure yawbadagi ko pai enu pasu pai bya matam sida chongminaraga mamana bigina magi nusinaba ko nupa sing hek lak taba mamana bisu yawi hai loina makidi lak panate duga pairakpa matam masak khara phajaba ko koi ge mak hairak tragasu masak muto khara phajaba paiminaraga chongbo di ma phaba hairakadra khala sung hairak taba kari ming kauge kaina ga nakomya da khairaga khonjen yam phajara takala ontho ka da ne asloi bine ye mamai mami ka gyamen ta da bi pangbo phawangam da bi ngasai gi hidak mak ta thaksala jo full da thaksalak bi ko tigi talap ni khangde kwa ni khangde ka umjallaga ko mami ka uirum kaiming kauge ga na hangak pa digi hek jing da dress mak ta sele tumba da sesana ba dress to adu selak pa nu pa na hangak pa sa khoi to ya saugali tasingna aisu yawe boko se aisu saungninge ba khangbra asengbagi nu hidaka myam thaksalaga thaban chongbo chapi bu nungai ti yengo nupi ekhoina thabal ama chongbo da paisa su myam tinge aduga hoksiti phijang su am khanare phajana bako sida lakmaya changini thabal chongbo sida dei sari makta setle rani ni selei se
ꯂꯤꯁꯤꯡ 10 ꯀꯨꯟꯗꯒꯤ ꯇꯥꯗꯕ ꯐꯤꯅꯤ ꯑꯗꯨꯒ ꯅꯨꯄꯥ ꯅꯣꯏꯅ ꯊꯥꯕꯜ ꯆꯣꯡꯕ ꯂꯥꯛꯄꯤꯕꯗꯅ ꯌꯦꯡꯉꯣ ꯍꯤꯗꯥꯛꯇꯣ ꯇꯥꯞꯇꯥꯏ ꯉꯥꯎꯁꯜꯂꯛꯑꯦ ꯑꯗꯨꯗꯨꯒ ꯇꯂꯞꯅꯤ ꯈꯪꯗꯦ ꯀ꯭ꯋꯥꯅꯤ ꯈꯪꯗꯦ ꯇꯥꯞꯇꯥꯏ ꯆꯥꯁꯜꯂꯛꯑꯦ ꯐꯔꯦ ꯆꯥꯖꯔꯣ ꯅꯤꯁꯥꯗꯣ ꯅꯣꯡꯃꯗꯨꯒꯤꯅꯤ ꯅꯨꯄꯥꯅꯤ ꯈꯔ ꯆꯥꯕꯤꯔꯛꯑꯣ ꯌꯥꯔꯦ ꯑꯗꯨꯒ ꯗ꯭ꯔꯦꯁꯇꯨꯐꯥꯎꯗꯤ ꯈꯔ ꯅꯥꯟꯅ ꯁꯦꯠꯄꯤꯔꯣ ꯍꯥꯏꯕ ꯗ꯭ꯔꯦꯁꯇꯨꯁꯨ ꯑꯌꯨꯛꯇꯒꯤ ꯇꯨꯝꯕꯗꯒꯤ ꯁꯦꯠꯄ ꯗ꯭ꯔꯦꯁꯇꯣ ꯁꯦꯠꯂꯒ ꯁꯥꯔꯤ ꯅꯥꯟꯅ ꯁꯦꯠꯂꯒ ꯅꯨꯄꯤꯗꯨꯗ パイꯔꯛꯄꯗꯨꯗꯗꯤ ꯑꯩꯈꯣꯏꯁꯨ ꯊꯥꯕꯜꯗꯣ ꯆꯣꯡꯅꯤꯡꯉꯛꯇꯦꯕ ꯑꯗꯨꯒ ꯐꯖꯕ ꯄꯣꯁ ꯇꯥꯕ ꯅꯨꯄꯥꯁꯤꯡꯁꯤꯅ ꯂꯦꯞꯄꯒ ꯌꯦꯡ ꯂꯩꯔꯅꯤ ꯑꯩꯈꯣꯏꯅ ꯈꯨꯠꯇꯣ ꯄꯥꯏꯔꯒ ꯅꯪ ꯆꯣꯡꯁꯤꯜꯂꯛꯑꯣ ꯀꯥꯏꯅꯒꯀꯣ ꯆꯣꯡꯁꯤꯜꯂꯛꯑꯣ ꯀꯥꯏꯅ ꯈꯨꯠꯇꯣ ꯄꯥꯏꯔ ꯆꯤꯡꯁꯤꯟꯕ ꯌꯥꯕ ꯑꯣꯏꯗꯤ ꯑꯗꯨꯁꯨ ꯌꯥꯝ ꯐꯗꯧꯕ ꯑꯗꯨꯃꯛꯀꯤ ꯑꯌꯥꯕꯁꯨ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯊꯝꯕꯤꯔꯝꯗ꯭ꯔꯕꯅꯤꯅ ꯄꯥꯏꯔꯛꯄ ꯈꯔꯗꯣ ꯑꯗꯨꯝ ꯆꯣꯡꯃꯤꯟꯅꯔꯦ ꯄꯥꯏꯔꯛꯄꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯤꯁꯥ ꯆꯥꯕ ꯉꯥꯛꯇ ꯑꯣꯏꯕꯁꯦ ꯌꯥꯝ ꯕꯤꯠ ꯂꯩꯇꯦ ꯑꯩ ꯏꯁꯥꯃꯛꯁꯨ ꯌꯥꯝ ꯊꯦꯡꯅꯖꯦꯕ ꯕꯤꯠ ꯂꯩꯃꯟꯗꯗꯅ ꯑꯩ ꯁꯥꯎꯅꯤꯡꯗꯅ ꯑꯩ ꯊꯥꯕꯜ ꯆꯣꯡꯗꯕꯒ ꯌꯥꯎꯏ ꯑꯗꯨꯅ ꯅꯨꯄꯥ ꯃꯌꯥꯝ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯄꯤꯕ ꯃꯇꯝꯗ ꯄꯦꯛ ꯑꯃꯅꯤꯒ ꯄꯥꯏꯔꯁꯨ ꯌꯥꯔꯤꯈꯩ ꯃꯁꯥ ꯅꯥꯟꯅ ꯏꯔꯨꯖꯔꯒ ꯗ꯭ꯔꯦꯁ ꯅꯥꯟꯅ ꯁꯦꯠꯂꯒ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯄꯥꯏꯕꯤꯌꯣ ꯌꯥꯝ ꯋꯥꯅ ꯌꯥꯝ ꯀꯦꯅ ꯄꯩꯁꯥ ꯌꯥꯝ ꯆꯪꯅ ꯁꯤꯟꯖꯔꯤꯅꯦ ꯊꯥꯕꯜꯁꯦ ꯑꯩ ꯁ꯭ꯋꯥꯏꯁꯤꯗ ꯁꯤꯁꯦ ꯍꯥꯏꯖꯔꯝꯒꯦ ꯌꯥꯝ ꯍꯩꯄꯥ ꯁꯥꯕꯒꯤꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯤ ꯃꯥꯁꯦ ꯌꯥꯎꯅꯤꯡꯉꯛꯇ꯭ꯔꯦꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯌꯥꯎꯅꯤꯡꯉꯛꯇꯕꯗꯒꯤ ꯃꯥꯁꯦ ꯇꯣꯛꯊꯣꯛꯑ ꯃꯥꯁꯦ ꯐꯝꯃꯒ ꯂꯩꯔꯦ ꯁꯨꯝ ꯐꯝꯃꯒ ꯊꯥꯕꯜꯁꯦ ꯌꯦꯡꯉꯦ ꯃꯤꯒꯤ ꯆꯤꯇ꯭ꯔꯒꯨꯞꯇ ꯌꯦꯡ ꯂꯩꯔꯦꯕꯀꯣ ꯃꯤꯅ ꯀꯃꯥꯏꯅ ꯆꯣꯡꯕ ꯑꯗꯒꯤ ꯑꯥꯗꯒꯤ ꯅꯨꯄꯤꯁꯤꯅ ꯀꯃꯥꯏꯅ ꯆꯣꯡꯕ ꯀꯥꯏꯅ ꯌꯦꯡꯉꯦ ꯑꯗꯨꯒ ꯃꯣꯏꯅ ꯆꯠꯂꯤꯗꯨꯗꯤ ꯁꯥꯔꯤ ꯁꯦꯠꯂꯒ ꯆꯣꯡꯕ ꯅꯠꯇꯦꯕꯀꯣ ꯐꯅꯦꯛ ꯁꯦꯠꯂꯒ ꯆꯣꯡꯕꯅꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯂꯩꯀꯥꯏꯗ ꯉꯁꯥꯏꯒꯤ ꯃꯀꯣꯛ ꯆꯤꯡꯉꯦ ꯍꯥꯏ ꯅꯨꯃꯤꯠꯇꯨꯗ ꯃꯥꯁꯦ ꯅꯣꯛꯁꯨ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯍꯥꯏ ꯃꯀꯣꯛ ꯆꯤꯡꯒꯦ ꯌꯥꯗꯕꯒꯤ ꯃꯣꯏꯁꯦ ꯅꯨꯄꯤ ꯃꯁꯦ ꯈꯠꯅꯕ ꯍꯥꯏꯇꯥꯔꯦ ꯁꯥꯎꯅꯕꯗꯣ ꯑꯆꯤꯡꯕ ꯑꯃꯅ ꯑꯗꯨꯝ ꯆꯤꯡꯉꯒ ꯂꯩꯕ ꯃꯀꯣꯛꯁꯦ ꯑꯗꯩ ꯑꯃꯅꯒ ꯑꯩꯈꯣꯏ ꯃꯀꯣꯛ ꯆꯤꯡꯉꯤꯅꯦ ꯇꯥꯞꯀ ꯄꯥꯏꯔꯨꯔꯒꯀꯣ ꯃꯀꯣꯛ ꯆꯤꯡꯉꯝꯕ ꯅꯨꯄꯤꯗꯨꯅ ꯄꯠꯀ ꯊꯗꯠꯂꯒ ꯑꯃꯨꯛ ꯃꯥꯅ ꯃꯀꯣꯛ ꯆꯤꯡꯈꯤꯕ ꯑꯗꯨꯒꯤ ꯁꯥꯎꯅꯕꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯍꯣꯏ ꯊꯥꯕꯜ ꯃꯅꯨꯡꯗꯨꯗ ꯉꯪꯅꯔꯤꯕ ꯁꯥꯎꯅꯔꯤꯕ ꯃꯣꯏꯗꯨꯗꯤ ꯎꯔꯝꯃꯣꯏ ꯑꯗꯨꯒ ꯑꯌꯦꯡꯕ ꯃꯤꯅꯗꯤ ꯎꯔꯤꯅꯤꯗꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯃꯥꯁꯨ ꯑꯗꯨ ꯎꯕꯗ ꯃꯥꯁꯦ ꯅꯣꯛꯅꯤꯡꯉꯦ ꯍꯥꯏꯌꯦꯕꯀꯣ ꯑꯁ ꯑꯩꯈꯣꯏꯅꯒ ꯊꯥꯕꯜ ꯆꯣꯡꯕꯗ ꯑꯁꯣꯏꯕꯁꯦ ꯁꯨꯃꯥꯏꯅꯅꯤꯀꯣ ꯎꯔꯤꯁꯦ ꯀꯥꯏꯅꯒ ꯈꯟꯗꯅꯒ ꯇꯧꯔꯤꯉꯩꯁꯤꯗ ꯃꯃꯥꯟꯅꯕꯤꯅ ꯃꯥꯁꯦ ꯀꯧꯊꯣꯔꯛꯑꯦ ꯃꯣꯏ ꯁꯥꯏꯗꯣ ꯆꯠꯂꯒꯦ ꯍꯥꯏ ꯑꯗꯨꯗꯨꯅ ꯑꯆꯥꯄꯣꯠ ꯄꯤꯔꯝꯒꯦ ꯍꯥꯏ ꯊꯣꯛꯃꯤꯟꯅꯔꯨꯁꯦꯅ ꯃꯥ ꯑꯁ ꯐꯔꯦꯗ ꯑꯆꯥꯄꯣꯠ ꯆꯥꯔꯒ ꯌꯦꯡꯉ ꯂꯩꯔꯒꯦꯒ ꯑꯆꯥꯄꯣꯠꯁꯦ ꯆꯥꯔꯒ ꯌꯦꯡꯉꯒ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯀꯦ ꯀꯥꯏꯅꯒ ꯈꯜꯂꯒ ꯃꯥꯁꯦ ꯊꯣꯛꯎꯔꯦ ꯃꯃꯥꯟꯅꯕꯤꯒꯤ ꯁꯥꯏꯁꯤꯒ ꯃꯣꯏꯉꯩꯁꯦ ꯆꯠꯂꯦꯕꯀꯣ ꯃꯃꯥꯟꯅꯕꯤꯒꯤ ꯁꯥꯏꯁꯤꯒꯤ ꯃꯃꯥꯟꯅꯕ ꯃꯁꯛ ꯐꯖꯕ ꯑꯃ ꯌꯥꯎꯔꯛꯑꯦꯕꯀꯣ ꯑꯁꯤꯁꯦ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯗꯤ ꯅꯨꯡꯉꯥꯏꯅꯤꯗ ꯀꯥꯏꯅꯒ ꯈꯟꯖꯕꯗꯣ ꯃꯥꯁꯦ ꯑꯁ ꯍꯥꯏꯔꯛꯑꯗꯤ ꯃꯤꯡꯒ ꯍꯥꯏꯔꯛꯑꯗꯤ ꯀꯥꯏꯅ ꯈꯜꯂ ꯃꯃꯥꯟꯅꯕꯗꯨꯅꯗꯤꯅꯦ ꯍꯟꯅ ꯐꯥꯎ ꯌꯦꯡꯕꯤꯔꯝꯗ꯭ꯔꯕ ꯃꯥꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯃꯥꯁꯦ ꯃꯁꯛ ꯌꯥꯝ ꯊꯤꯕꯁꯨ ꯅꯠꯇꯦ ꯍꯣꯏ ꯍꯦꯟꯊꯣꯛ ꯄꯥꯊꯣꯛꯃꯛꯅ ꯐꯖꯕꯃꯛꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯦꯛ ꯌꯦꯡꯕꯗ ꯃꯤꯅ ꯍꯥꯏꯅꯤꯡꯕ ꯁꯛꯇꯥꯃꯛ ꯏꯇꯥ ꯇꯥꯗꯕꯒꯤꯔ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯃꯗꯥꯎꯅꯔ ꯀꯩꯅꯣ ꯍꯥꯏꯔꯛꯇ꯭ꯔꯦ ꯍꯥꯏꯕꯀꯣ ꯍꯥꯏꯔꯛꯇ꯭ꯔꯦꯅꯦꯅ ꯈꯜꯂꯦ ꯃꯥꯁꯦ ꯑꯆꯥꯄꯣꯠꯁꯦ ꯄꯨꯁꯜꯂꯒ ꯆꯪꯉꯦ ꯃꯃꯥꯟꯅꯕꯤꯒ ꯃꯥꯒꯁꯦ ꯐꯝꯃꯒ ꯃꯥꯁꯨ ꯑꯆꯥꯄꯣꯠꯇꯣ ꯆꯥꯔꯦ ꯃꯃꯥꯟꯅꯕꯤꯗꯨꯁꯨ ꯃꯣꯏ ꯁꯥꯏꯅ ꯄꯤꯔꯝꯕꯔ ꯀꯩꯅꯣ ꯀꯌꯥ ꯆꯥꯗ꯭ꯔꯦꯀꯣ ꯑꯗꯨꯝ ꯌꯦꯡꯉ ꯂꯩꯔꯦ ꯃꯣꯏꯕꯥꯅꯤꯁꯦ ꯐꯝꯃꯤꯟꯅꯔꯦ ꯑꯆꯥꯄꯣꯠꯇꯣ ꯆꯥꯃꯤꯟꯅꯔꯦ ꯑꯗꯨꯒ ꯍꯜꯂꯁꯦ ꯍꯥꯏꯕꯗꯤ ꯃꯌꯥꯝ ꯄꯨꯂꯞ ꯂꯥꯛꯃꯤꯟꯅꯕꯅꯤꯅ ꯃꯣꯏꯕꯥꯅꯤꯇꯪ ꯑꯃꯃ ꯑꯊꯦꯡꯗ ꯍꯟꯕ ꯌꯥꯗꯕꯅꯤꯅꯅꯦ ꯑꯗꯨꯝ ꯃꯌꯥꯝ ꯄꯨꯂꯞ ꯉꯥꯏꯅꯔꯒ ꯍꯜꯂꯛꯑꯦ ꯌꯥꯎꯁꯪꯒꯤ 6ꯅꯤ ꯆꯟꯕ ꯅꯨꯃꯤꯠꯁꯦ ꯂꯣꯏꯈ꯭ꯔꯦ ꯑꯗꯩ 4ꯅꯤ ꯆꯟꯕ ꯅꯨꯃꯤꯠꯁꯦ ꯑꯃꯨꯛ ꯅꯣꯡꯉꯥꯜꯂꯒ ꯍꯥꯃꯨ ꯂꯩꯔꯦ ꯃꯥꯁꯦ ꯕꯤꯠꯁꯦ ꯀꯌꯥ ꯂꯩꯇ꯭ꯔꯦꯕ ꯉꯁꯥꯏꯒꯤ ꯅꯨꯄꯥꯁꯤꯡꯗꯤ ꯁꯨꯡꯉꯥꯏꯗꯤ ꯍꯥꯏꯔꯛꯇ ꯀꯦꯗꯤ ꯀꯦꯁꯜꯂꯨ ꯁꯨꯝ ꯇꯜꯂꯒ ꯂꯩꯕꯗꯒꯤꯗꯤ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯎꯁꯪꯒ ꯊꯣꯛꯄꯁꯦ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯐꯖꯅꯒ ꯑꯍꯥꯟꯕꯗꯗꯤ ꯌꯥꯝ ꯐꯖꯅꯒ ꯀꯦꯔꯒ ꯊꯣꯛꯏꯗꯅ ꯃꯥꯁꯦ ꯑꯗꯨꯝ ꯐꯅꯦꯛ ꯑꯃ ꯀꯩ ꯑꯃ ꯁꯦꯠꯆꯜꯂꯒ ꯃꯥꯁꯦ ꯊꯣꯛꯑꯒ ꯑꯗꯨꯝ ꯂꯩꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯔꯛꯄꯁꯤꯗ ꯅꯨꯄꯥ ꯈꯔ ꯂꯥꯛꯑꯦꯀꯣ ꯃꯃꯥꯡꯗꯁꯨ ꯅꯨꯄꯥꯕꯨꯗꯤ ꯃꯌꯥꯝ ꯂꯥꯛꯑꯦ ꯑꯗꯨꯒ ꯃꯣꯏ ꯃꯅꯥꯛꯇꯒ ꯊꯣꯏꯅ ꯐꯝꯃꯒ ꯉꯥꯏꯔꯒ ꯂꯩꯕꯀꯣ ꯅꯨꯄꯥ ꯑꯃ ꯂꯥꯛꯄꯁꯦ ꯅꯨꯄꯥꯁꯤꯅ ꯃꯥꯏ ꯃꯇꯨꯡꯗ ꯂꯦꯞꯄꯒ ꯍꯪꯉꯛꯑꯦꯕꯀꯣ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯀꯥꯏꯅꯒ ꯃꯥꯁꯦ ꯍꯥꯏꯔꯞ ꯇꯛ ꯂꯥꯎ ꯌꯦꯡꯈꯠꯂꯦꯕꯀꯣ ꯃꯉꯣꯟꯗ ꯑꯇꯝꯅꯅ ꯍꯪꯉꯛꯏꯔꯥ ꯅꯠꯇ꯭ꯔꯒ ꯀꯅꯥꯗ ꯍꯪꯉꯛꯏꯅꯣ ꯀꯥꯏꯅ ꯌꯦꯡꯅꯤꯡꯕꯒꯤ ꯅꯨꯄꯥꯁꯦ ꯃꯁꯛꯁꯦ ꯐꯖꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯊꯤꯔꯤꯔꯥ ꯍꯥꯏꯕꯗꯤ ꯃꯥꯁꯦ ꯈꯪꯗꯦꯕꯀꯣ ꯄꯂꯥꯎ ꯑꯣꯟꯊꯣꯔꯛꯑꯦ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯑꯃꯗꯤ ꯂꯩꯖꯩꯗꯅ ꯅꯨꯄꯥꯁꯤꯡꯁꯤꯅ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯈꯨꯝꯕꯁꯦ ꯑꯩꯈꯣꯏꯗ ꯆꯠꯅꯗꯦ ꯅꯨꯄꯤꯒꯤ ꯃꯒꯨꯟ ꯃꯥꯡꯈꯤꯅꯦꯅ ꯐꯅꯌꯥꯝ ꯅꯨꯡꯁꯤꯔꯁꯨ ꯐꯅꯌꯥꯝ ꯉꯥꯎꯖꯔꯁꯨ ꯁꯤꯗ ꯃꯥꯁꯨ ꯌꯥꯅꯤꯡꯕꯩ ꯃꯔꯝꯁꯤꯅ ꯑꯃꯠꯇ ꯀꯣꯏꯗꯕꯒꯤ ꯌꯥꯅꯤꯡꯕ ꯅꯨꯡꯁꯤꯕ ꯄꯥꯝꯕ ꯑꯗꯨꯒꯤ ꯏꯊꯤꯜ ꯑꯃꯠꯇ ꯐꯥꯎꯕ ꯅꯠꯇꯦ ꯇꯨꯃꯤꯟꯅ ꯂꯩ ꯃꯥꯁꯦ ꯈꯜꯂꯦ ꯍꯥꯏꯐꯦꯠ ꯍꯪꯉꯒ ꯆꯠꯈꯤꯗꯣꯏ ꯑꯣꯏꯔꯝꯅꯤꯗ ꯁꯤꯁꯨ ꯀꯥꯏꯅꯒ ꯈꯟꯖꯕꯗꯣ ꯑꯗꯨꯒ ꯁꯤꯒꯤ ꯅꯨꯄꯥꯁꯤꯗꯤ ꯍꯟꯗ꯭ꯔꯦ ꯅꯨꯃꯤꯠꯁꯤꯃꯗꯤ ꯃꯥꯏ ꯃꯅꯥꯛꯁꯤꯗ ꯑꯗꯨꯝ ꯂꯩꯔꯦ ꯅꯨꯃꯤꯠꯁꯦ ꯃꯥꯁꯦ ꯃꯁꯝꯁꯦ ꯊꯥꯗꯣꯛꯄ ꯅꯍꯥꯟꯈꯩꯗꯤ ꯀꯦꯔꯤꯅꯤ ꯐꯖꯔꯤꯅꯦꯅꯀꯣ ꯑꯩꯈꯣꯏꯒꯤ ꯕꯤꯟꯗꯤꯒꯥꯁꯦ ꯂꯣꯟꯁꯤꯜꯂꯒ ꯁꯝꯒꯥꯁꯦ ꯄꯣꯁꯀ ꯇꯧꯖꯕꯖꯥꯠꯅꯤꯗ ꯅꯨꯃꯤꯠꯁꯦ ꯃꯥꯁꯦ ꯃꯁꯝꯁꯦ ꯊꯥꯗꯣꯛꯑꯒ ꯂꯩꯕꯖꯥꯠꯅꯤ
Khali mai wakalna aise samga thadokpasida sakase yam phajaramdoboi ningamni man hairese ai maije uraka dum tokhidorobani ba kaina khali nupasidi toktre ne he adum mona ta aga lebido gaming kauge na ko mamana bisna khuni kakak thili nangondani high grow kaina ga mase kamai haidoino kaina ga yam tamna chiron ga dongna bado ko mamana bisna mai maming se asengba dum haidokre masu saugidre khangbo di phare da kaina khanbado dei mai pas nang mai nupa haidi mangon hairpa nupa se sisna number of the pibe aga draw sineba mamana bisna hai adadi khangde masada hango sineba ko nupa sin hange number of the haibiro on ko de masu hai number se hairga wari se sanare numisi di thenge ko mari ni chamba numisi di nupa se nung dawam da lak pazani da wari se sanara khotana phana tawre tawbudi nupa sin hai ngasi di sel se amna yauramdre ko junga sadi yaoshanggi koiba lakpani na do hayeng amu lakke ada mayam hapage ngasi di singe hapamage na hapame lupa chani khak hapam bajani matam da lupa chani se dum yam hai bal lupa chani gi value se adum wangi haye hojik ta dil lupa chani se kashu yam da ba chingnare dana pachani se piramaga nupa se wari se sanara kansida paisa ga piram kholna taw mas mai se yengning bado engon ha en pa se kamai taw bono khopono yengba kas nupa se magi mi engna ni khangde amane ni khangde rasi je aroi bi sutta lai bi ne nokfet ka taw se maya ga se potak ka toraga mambani na ko numisida ma kuchu siam ngau busna te to ga mu boy na ui ha kuchu je murap tong ui to rasi di aroi bi de lai bi jaina manam ga te inu shi nupa se Sino pisingore. Mi koi ladi perfume la kainom di chayam gani dhana ko do. Hoi nungsi ba ina ko manam ko ti nungsi hai sino pase ma. Ado yam nungsi ba ma phao do ko manam ko nungsi re duga rasi ko matom yaw sito wakhan ga ti nungai re ma je. Dagi nupa sel pachani se pira maga chat khe badagi ma se wakhal dungai le hore sino mis ai nu pang khangnar ba kai na ko. Nupa si maming di hango banate. Magi tang hai chakhrabani mana mamana bis thai changaje numisi na ko mana bis na kain he ngak tang lei gi si yaksang si hayeng na loirabani na ngasi se khar theng amuk thachi kai ya changbo ko thatle ha ba ko mai mut amada ne ko na lak panu pa te kashuam na mangonda wakhan se lang ba ko ba wakha kem thamudrang sai mai ama khangnare ha be wakhal nungai numit tar ga changa ga ma se phamung se dum hipaga le ware na chai singa mama na mateng kra tawgai tawi banate yaksang manung se di adu ju matakta numit mari ni chanba yaksang gi numit mari ni chanba numis daga pa rasi le naga ma phone number ga lobodo adu dei wakhal se nungai le ka phone se tarokadra ina khanba sum tawta ngai phone lama hek lak pa se ma chenchen laga paina bo ne bo ko paina bo hona basta kamai doge da ne mama na bi oram sawning bi ne ye sawning na paikhala ka se mama na bi na koi wa atopa oram ba mai paisa nu sai ngai paisa kaya piram ba kholam ba kaw gi bodo hai paisa pai bi mama na bi do ju ni hai tor ido ko mana khangba khra do hai ga ma se thamre torokte ga mama na bi ga ne wari sanari ngai manung se sitaga pakhatle haidi as ibani naga wari saneng ista nupa don phone toksala waiting chang bude aise atopa nupa koiba mala ai kamai tawni gai mama ma thamage ai tole changninge kan haijanari nemi se kom kanam tagi phone aning de maramdi nupa don phone tawda ma se single ne haibado takning bagi ko thamaga ma se ngai biya ba ngai matungda number khangdaba ma phone la ko ma se haraure ba sai nu pa duni se ma se khange bo ka daklang pa kha ke su ma se pai khatre maram di phone se dum senara lai jala kaina ka khan gini ka mi hundi sa ka chonga ba pai khatre ko dei purang miss call ta halage ju amu halaga tawak tradi na amu su pakhat pa do ring ahum mari manga mu ka khing halaga ma se pai khatlaga wai se sanar kanda pasina ko inga sai gi number lo bu tu ne na hai mas khange sinde ko wari batai khar ka sanaraga kain sang charage kholagi kan hangna nuba sin hange mangon da nang hana nang khangna ba leitrana bisi dum hai ai khangna ba leite da nuba sin hai economy sida nasa dam phajaraga nang khangna ba leite hai do haijana ba malida sini nubisna dum magi punsi ya sem wari dum ligre ko hana leirame ai tha ahumuk sure kaina ba thamoi singna dum hai ba do asengba hai ba di ke shumasu chingna ba pokhidre sumaina ma do hen ba ma
ꯊꯤꯕꯗꯒꯤ ꯀꯥꯏꯅꯈ꯭ꯔꯦ ꯊꯥ ꯑꯍꯨꯝꯃꯨꯛ ꯁꯨꯔꯦ ꯑꯩ ꯑꯁꯦꯡꯕꯩ ꯀꯅꯥꯝ ꯈꯪꯅꯗꯦꯗꯥꯅ ꯍꯥꯏ ꯅꯨꯄꯥꯁꯤꯅ ꯑꯣ ꯁꯤꯅꯦꯕꯀꯣ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯍꯥꯏ ꯅꯪꯒꯤꯗꯤ ꯈꯪꯅꯕ ꯂꯩꯇ꯭ꯔꯣꯅ ꯅꯨꯄꯥꯁꯤꯅ ꯂꯩꯇꯦꯗ ꯑꯩꯒꯤꯗꯤ ꯈꯪꯅꯕ ꯂꯩꯇꯦ ꯅꯨꯄꯤꯁꯤꯅ ꯊꯥꯖꯗꯦꯗ ꯅꯣꯏ ꯅꯨꯄꯥꯁꯤꯗꯤ ꯑꯗꯨꯝ ꯅꯨꯄꯤꯁꯤꯅ ꯍꯥꯏ ꯊꯥꯖꯗꯦꯗ ꯅꯣꯏ ꯅꯨꯄꯥꯁꯤꯗꯤ ꯈꯪꯅꯕ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ ꯈꯣꯠꯄ ꯃꯥꯜꯂꯤ ꯀꯥꯏ ꯍꯥꯏ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯦꯕꯀꯣ ꯑꯩ ꯈꯪꯅꯕ ꯑꯁꯦꯡꯕꯩ ꯂꯩꯇꯦ ꯈꯣꯠꯇꯦ ꯑꯩ ꯊꯑꯣꯏꯅ ꯅꯨꯄꯤꯁꯦ ꯀꯌꯥ ꯀꯣꯏꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯀꯌꯥꯁꯨ ꯐꯥꯎꯗꯦ ꯑꯗꯣ ꯅꯪ ꯎꯕꯗꯗꯤ ꯑꯩꯁꯦ ꯀꯩꯅꯣꯝꯗꯤ ꯍꯥꯏꯅꯤꯡꯕ ꯑꯃꯗꯤ ꯐꯥꯎꯋꯦ ꯑꯗꯨꯒꯤꯅꯤ ꯀꯥꯏ ꯈꯜꯂꯦ ꯅꯨꯄꯤꯁꯤꯅ ꯑꯗꯨꯝ ꯃꯥꯏꯁꯦ ꯃꯆꯤꯟ ꯊꯤꯖꯟꯅꯩ ꯑꯣꯏꯔꯝꯅꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯗꯤ ꯅꯨꯡꯁꯤꯔꯦꯕꯀꯣ ꯅꯨꯄꯤꯁꯤꯅ ꯄꯥꯝꯕꯁꯨ ꯄꯥꯝꯖꯔꯦ ꯅꯨꯄꯥꯁꯤꯅ ꯍꯥꯏꯌꯦ ꯅꯪ ꯍꯥꯟꯅ ꯈꯪꯅꯕꯗꯣ ꯑꯗꯨꯗꯣ ꯀꯩꯒꯤꯅꯣ ꯀꯥꯏꯅꯔꯤꯗꯣ ꯅꯪ ꯅꯍꯥꯟ ꯍꯧꯕ꯭ꯔꯥ ꯃꯥ ꯅꯍꯥꯟ ꯍꯧꯕ꯭ꯔꯥ ꯀꯥꯏꯅ ꯑꯃꯨꯛ ꯋꯥꯔꯤꯗꯣ ꯃꯀꯣꯛꯇ ꯀꯩꯝꯇ ꯈꯪꯗꯕꯩ ꯃꯑꯣꯡꯗꯒ ꯑꯃꯨꯛ ꯍꯪꯉꯛꯄꯗꯣ ꯃꯥꯅ ꯁꯥꯎꯅꯤꯡꯗꯅ ꯍꯥꯏ ꯅꯨꯄꯤꯁꯤꯅ ꯑꯩ ꯉꯁꯥꯏ ꯍꯥꯏꯔꯤꯗꯣ ꯅꯪ ꯐꯥꯒꯤ ꯃꯥꯜꯂꯤꯔꯥ ꯈꯣꯠꯂꯤꯔꯥ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯔꯝꯃꯦ ꯅꯨꯡꯁꯤꯅꯕꯗꯣ ꯑꯍꯦꯟꯕ ꯑꯃ ꯂꯥꯛꯇꯅ ꯃꯥꯗꯣ ꯀꯥꯏꯅꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗꯕ꯭ꯔꯣ ꯀꯥꯏꯅ ꯏꯁꯧ ꯃꯆꯥ ꯑꯃꯒ ꯇꯧꯁꯜꯂꯦꯕꯀꯣ ꯅꯨꯄꯥꯁꯤꯅ ꯅꯪ ꯍꯥꯏꯗꯣ ꯑꯁꯦꯡꯕꯩꯔꯥ ꯐꯥꯒꯤꯔꯥ ꯅꯪ ꯑꯃꯨꯛ ꯍꯪꯇꯣꯛꯄꯅꯤꯗ ꯀꯥꯏꯅ ꯅꯣꯛꯐꯦꯠꯀ ꯇꯧꯋꯦꯀꯣ ꯅꯨꯄꯥꯁꯤꯅ ꯐꯣꯟꯗ ꯅꯣꯛꯐꯦꯠ ꯇꯧꯕꯒꯤ ꯀꯩꯅꯣꯁꯦ ꯈꯣꯟꯖꯦꯜꯁꯦ ꯇꯥꯔꯒ ꯅꯨꯄꯤꯁꯤꯅ ꯃꯥꯒꯤ ꯁꯛꯇꯝꯁꯦ ꯂꯥꯛꯁꯜꯂꯦ ꯉꯁꯥꯏ ꯃꯌꯥ ꯄꯣꯠꯇꯛ ꯇꯧꯔꯒ ꯅꯣꯛꯐꯦꯠꯀ ꯇꯧꯈꯤꯕꯗꯣ ꯑꯁ ꯑꯗꯨꯒ ꯃꯥ ꯊꯃꯣꯏꯁꯦ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯄꯗꯣ ꯍꯔꯥꯎꯕꯣꯏ ꯅꯨꯡꯁꯤꯕꯣꯏꯀꯣ ꯃꯄꯥꯟꯗꯒ ꯊꯣꯛꯑꯦ ꯃꯥꯁꯦ ꯋꯥꯔꯤ ꯁꯥꯟꯅꯕꯗꯀꯣ ꯑꯗꯨꯕꯨ ꯌꯥꯝ ꯐꯖꯩꯌꯦ ꯊꯥꯁꯦ ꯁꯤꯙꯔꯛꯄꯅꯤꯗꯅ ꯄꯨꯔꯅꯤꯃꯥ ꯂꯣꯏꯔꯕ ꯃꯇꯨꯡꯅꯤ ꯑꯩꯈꯣꯏ ꯅꯨꯃꯤꯠ 4ꯅꯤ ꯆꯟꯕ ꯌꯥꯎꯁꯪꯁꯤꯗꯗꯤ ꯊꯥꯁꯦ ꯁꯤꯙꯔꯛꯄꯒꯤ ꯃꯉꯥꯜꯁꯨ ꯃꯄꯨꯡ ꯐꯥꯅ ꯉꯥꯟꯗꯕꯤ ꯑꯗꯨꯒ ꯁꯤꯙꯔꯛꯄꯩ ꯈꯔ ꯃꯝꯇꯛ ꯇꯧꯔꯒ ꯊꯥꯁꯦ ꯄꯨꯔꯥ ꯔꯥꯎꯟ ꯀꯣꯏꯗꯕꯤꯗ ꯈꯤꯇꯪ ꯆꯪꯈꯤꯕꯒꯤ ꯃꯆꯦꯠ ꯈꯤꯇꯪꯒ ꯆꯪꯈꯤꯕꯒꯤ ꯌꯥꯝ ꯐꯖꯕꯗꯣ ꯑꯗꯨꯒꯁꯦ ꯃꯥꯁꯦ ꯊꯑꯣꯏꯅꯒ ꯌꯦꯡꯉꯦ ꯊꯥꯒꯁꯦ ꯌꯦꯡꯒ ꯅꯨꯄꯥꯁꯤꯡꯗꯤ ꯈꯪꯗꯦ ꯅꯨꯄꯤꯁꯤꯡꯗꯤ ꯊꯥ ꯌꯥꯝ ꯌꯦꯡꯒꯜꯂꯤꯀꯣ ꯑꯩ ꯏꯁꯥꯃꯛꯁꯨ ꯊꯥꯁꯦ ꯌꯥꯝ ꯌꯦꯡꯉꯦꯕꯀꯣ ꯃꯥꯁꯨ ꯌꯦꯡꯉꯤꯗꯅ ꯌꯦꯡꯉꯒ ꯃꯥꯁꯦ ꯋꯥꯔꯤꯒꯁꯦ ꯌꯥꯝ ꯁꯥꯟꯅꯩꯌꯦ ꯌꯥꯝ ꯀꯨꯏꯅ ꯁꯥꯟꯅꯩ ꯋꯥꯔꯤꯁꯦ ꯅꯨꯄꯥꯁꯦ ꯑꯗꯨꯒ ꯃꯥꯅ ꯅꯨꯄꯥꯁꯤꯒꯤ ꯃꯃꯤꯡꯁꯦ ꯍꯪꯕ ꯁꯨꯡꯉꯝ ꯉꯝꯗꯕ ꯅꯨꯄꯥꯁꯤꯅꯁꯨ ꯍꯥꯏꯔꯛꯇꯕ ꯂꯝꯁꯤꯁꯨ ꯍꯪꯗꯕ ꯅꯨꯄꯤꯁꯤꯅ ꯍꯪꯉꯨꯔꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏ ꯀꯩꯅꯣꯝ ꯈꯟꯈꯤꯗ꯭ꯔꯥ ꯀꯥꯏꯅ ꯈꯟꯕꯗꯗꯤ ꯋꯥꯔꯤꯁꯤꯅ ꯄꯛꯅꯨꯡꯗ ꯅꯨꯡꯉꯥꯏꯕꯤ ꯄꯛꯅꯨꯡꯗ ꯅꯨꯡꯁꯤꯕꯤ ꯑꯣꯏꯖꯕꯗꯣ ꯐꯅ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯅꯨꯃꯤꯠꯁꯦ ꯀꯥꯡꯁꯨ ꯈꯔ ꯆꯤꯛꯑꯦꯕ ꯀꯥꯡ ꯆꯤꯛꯄꯒ ꯈꯪꯗꯦ ꯃꯥ ꯍꯥꯏꯕꯗꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯀꯥꯡꯅꯒ ꯆꯤꯛꯄꯗꯒ ꯑꯩꯈꯣꯏꯒꯤ ꯍꯥꯒꯠꯆꯕ ꯑꯗꯒꯤ ꯅꯨꯡꯉꯥꯏꯇꯕꯒ ꯐꯥꯎꯕꯗꯣ ꯀꯩꯁꯨꯝꯇ ꯐꯥꯎꯈꯤꯗ꯭ꯔꯦ ꯋꯥꯔꯤ ꯀꯩꯀꯩ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯅꯣ ꯍꯥꯏꯕꯗꯤ ꯃꯥꯁꯦ ꯀꯥꯎꯔꯦ ꯐꯅ ꯀꯨꯏꯅꯐꯧ ꯁꯥꯟꯅꯔꯒ ꯅꯨꯄꯥꯁꯤꯅ ꯑꯩ ꯍꯌꯦꯡ ꯄꯨꯡ ꯊꯥꯅꯩ ꯍꯥꯏꯌꯦꯕꯀꯣ ꯑꯗ ꯂꯥꯛꯀꯦ ꯈꯣꯠꯀꯦꯅ ꯍꯥꯏꯌꯦ ꯃꯥꯁꯦ ꯍꯣꯏꯅ ꯍꯥꯏꯔꯦ ꯍꯣꯏꯅ ꯍꯥꯏꯔ ꯃꯥꯁꯦ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕ ꯆꯪꯉꯛꯑꯦ ꯅꯨꯃꯤꯠ 4ꯅꯤ ꯆꯟꯕ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯁꯦꯀꯣ ꯋꯥꯈꯜꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯃꯟꯗꯅ ꯇꯨꯝꯕ ꯌꯥꯗꯦ ꯅꯍꯥꯟꯈꯩꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯃꯟꯗꯕꯒꯤ ꯇꯨꯝꯕ ꯌꯥꯗꯕ ꯑꯗꯨꯒ 4ꯅꯤ ꯆꯟꯕ ꯌꯥꯎꯁꯪꯒꯤ ꯅꯨꯃꯤꯠꯁꯦ ꯁꯤꯗꯅ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯃꯟꯗꯅ ꯇꯨꯝꯕ ꯌꯥꯗꯕ ꯈꯜꯂꯦ ꯃꯥꯁꯦ ꯅꯣꯡꯉꯥꯟꯕꯒ ꯑꯩꯁꯦ ꯍꯣꯔꯦꯟ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤꯅ ꯀꯔꯤ ꯐꯅꯦꯛ ꯃꯆꯨ ꯁꯦꯠꯄꯥꯅ ꯈꯜꯂꯦ ꯃꯃꯥꯒꯤ ꯎꯄꯨꯁꯦ ꯐꯥꯛꯄ ꯀꯥꯟꯁꯤꯗ ꯌꯥꯝ ꯐꯖꯩꯀꯣ ꯃꯇꯝꯗꯨꯒꯤ ꯃꯃꯥꯍꯣꯏ ꯃꯇꯝꯗꯨꯒꯤ ꯐꯅꯦꯛꯇꯤ ꯊꯥꯒ ꯂꯥꯎꯋꯦ ꯍꯥꯏꯕ ꯍꯧꯖꯤꯛꯀꯥꯟꯒꯤ ꯐꯅꯦꯛꯁꯤꯅ ꯈꯔꯗꯤ ꯄꯥꯔꯦꯗꯅꯀꯣ ꯄꯥꯕꯅꯤ ꯈꯦꯠꯅꯕꯅꯦ ꯌꯦꯂꯣ ꯃꯆꯨꯁꯤꯗ ꯔꯦꯠꯅ ꯀꯣꯠꯄ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯍꯥꯏꯌꯦ ꯐꯅꯦꯛꯁꯦ ꯃꯥꯁꯤꯁꯦ ꯄꯨꯊꯣꯛꯑꯦ ꯐꯤꯗꯤ ꯂꯩꯔꯝꯗ꯭ꯔꯕ ꯃꯥꯅ ꯃꯃꯥꯗ ꯐꯤ ꯍꯪꯕꯗ ꯐꯤꯒꯗꯨꯗꯤ ꯀꯔꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯃꯟꯈ꯭ꯔ ꯃꯥꯜꯂꯦ ꯐꯅꯦꯛꯁꯤꯗꯤ ꯂꯩꯕꯅꯦ ꯍꯥꯏ ꯃꯥꯅ ꯐꯤꯁꯤꯒ ꯃꯥꯟꯅꯕꯁꯦ ꯅꯠꯇꯦ ꯁꯣꯔꯤ ꯐꯅꯦꯛꯁꯤꯒ ꯃꯥꯟꯅꯕ ꯐꯤꯁꯦ ꯁꯤꯁꯦ ꯃꯥꯅ ꯊꯤꯕꯖꯥꯅꯤꯗ ꯊꯤꯕꯁꯤꯅ ꯃꯥꯗꯤ ꯂꯩꯁꯥꯕꯤꯅꯤꯅ ꯐꯤꯗꯤ ꯀꯩꯁꯨ ꯂꯩꯅꯕ ꯅꯠꯇꯦꯗꯣ ꯑꯗꯩ ꯃꯧ ꯃꯅꯝ ꯑꯁꯤꯗꯤ ꯃꯥꯅ ꯍꯪꯉꯦ ꯊꯤꯔꯦ ꯑꯗꯩ ꯃꯅꯝ ꯃꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯄꯔꯦꯡꯗꯣ ꯃꯅꯝ ꯑꯃꯅ ꯁꯤꯗꯤ ꯂꯩ ꯍꯥꯏꯕꯗ ꯃꯆꯨꯗꯤ ꯈꯔ ꯈꯦꯠꯅꯩꯌꯦꯕꯀꯣ ꯐꯅꯦꯛꯁꯦ ꯌꯦꯂꯣ ꯉꯥꯛꯇꯗꯤ ꯑꯣꯏꯕ ꯔꯦꯠ ꯉꯥꯛꯅꯗꯤ ꯀꯣꯠꯄ ꯑꯗꯨꯒ ꯀꯂꯔꯗꯣ ꯌꯦꯂꯣ ꯉꯥꯛꯇ ꯑꯣꯏꯔꯁꯨ ꯈꯔ ꯈꯦꯠꯅꯕ ꯂꯩꯗꯅ ꯈꯦꯠꯅꯩ ꯑꯗꯨꯁꯨ ꯃꯥꯅ ꯁꯤ ꯃꯆꯨꯁꯦ ꯏꯜꯂꯒꯦꯗ ꯍꯥꯏꯅ ꯈꯜꯂꯒ ꯐꯨꯔꯤꯠꯁꯦ ꯃꯥꯅ ꯍ꯭ꯋꯥꯏꯠ ꯃꯆꯨ ꯑꯃ ꯈꯜꯂꯦꯀꯣ ꯍ꯭ꯋꯥꯏꯠ ꯃꯆꯨꯁꯦ ꯁꯤꯁꯨ ꯃꯣꯠꯂꯝꯃꯕ ꯃꯃꯥꯡꯗ ꯂꯤꯠꯄꯩ ꯅꯨꯃꯤꯠꯁꯦ ꯃꯥꯅ ꯁꯨꯗꯣꯛꯑꯦ ꯃꯃꯥꯟꯅꯕꯤꯅ ꯂꯥꯛꯑꯣ ꯌꯥꯎꯁꯪꯁꯦ ꯉꯁꯤꯅ ꯂꯣꯏꯔꯕꯅꯤ ꯉꯟꯇꯥ ꯊꯠꯁꯦ ꯃꯥꯅ ꯑꯩ ꯐꯨꯔꯤꯠꯁꯤꯗ ꯑꯝꯇ ꯁꯨꯔꯝꯈꯤꯒꯦ ꯈꯣꯠꯂꯝꯈꯤꯒꯦ ꯍꯥꯏꯔꯒ ꯑꯌꯨꯛꯁꯤꯗꯤ ꯑꯃꯟꯕ ꯁꯦꯠꯂꯒ ꯃꯥꯁꯦ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯦ ꯆꯨꯅꯤ ꯑꯃꯒ ꯌꯥꯟꯁꯤꯜꯂꯒ ꯐꯨꯔꯤꯠ ꯐꯤꯔꯣꯟꯁꯦ ꯃꯥꯅ ꯐꯖꯅ ꯁꯨꯔꯝꯃꯒ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯅꯨꯃꯤꯠꯆꯪ ꯌꯨꯡꯕ ꯃꯇꯝꯁꯦ ꯈꯪꯕ꯭ꯔꯥ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝꯁꯦ ꯁꯤꯗꯩꯁꯤ ꯃꯥꯅ ꯆꯪꯉꯁꯤ ꯁꯤꯅꯤ ꯃꯃꯥꯟꯅꯕꯤꯁꯤꯅ ꯆꯪꯗꯕꯤꯗ ꯑꯗꯨꯝ ꯂꯩꯔꯁꯦ ꯑꯗꯨꯒ ꯀꯥꯡꯍꯧ ꯕꯣꯔꯥ ꯈꯔ ꯆꯥꯔꯒ ꯃꯣꯏꯗ ꯑꯗꯨꯝ ꯂꯩꯔꯁꯦ ꯑꯗꯨꯒ ꯑꯗꯨꯝ ꯊꯣꯛꯑꯁꯤ ꯁꯤꯅꯤ ꯃꯥꯗꯤ ꯉꯁꯥꯏꯒꯤ ꯑꯃꯗꯣ ꯂꯥꯛꯇꯣꯏꯅꯤꯅ ꯑꯁ ꯑꯩ ꯌꯨꯝꯗ ꯆꯪꯉꯨꯈꯤꯒꯦ ꯑꯗꯨꯒ ꯏꯔꯨꯖꯊꯣꯛꯑꯒ ꯑꯃꯨꯛ ꯊꯣꯛꯂꯛꯀꯦꯅ ꯍꯥꯏ ꯆꯪꯉꯣ ꯀꯥꯏꯅ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯅ ꯑꯆꯥꯄꯣꯠ ꯆꯥꯏꯗꯣ ꯑꯆꯥꯄꯣꯠꯀ ꯆꯥꯅꯤꯡꯕ ꯐꯥꯎꯗ꯭ꯔꯕꯅꯦ ꯃꯥꯁꯦ ꯅꯨꯃꯤꯠꯁꯤꯗꯀꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯃꯟꯕꯒꯤ ꯂꯥꯛꯇꯣꯏꯅꯤꯅ ꯃꯥꯁꯦ ꯏꯔꯨꯁꯦ ꯐꯖꯅ ꯂꯨꯖꯊꯣꯛꯑꯦ ꯃꯀꯣꯛꯀꯥꯁꯦ ꯌꯥꯝ ꯐꯖꯅ ꯇꯨꯝꯃꯦꯕꯀꯣ ꯇꯨꯝꯃꯒ ꯃꯁꯝꯒꯥꯁꯦ ꯀꯪꯍꯜꯂꯦ ꯑꯗꯨ ꯅꯨꯃꯤꯠꯁꯦ ꯃꯥꯁꯦ ꯌꯥꯝ ꯀꯦꯕ ꯌꯥꯕ ꯀꯦꯔꯦ ꯐꯖꯔꯦ ꯈꯜꯂꯒ ꯀꯦꯖꯔꯦ ꯁꯝꯒꯥꯁꯦ ꯃꯥꯁꯦ ꯈꯜꯂꯦ ꯕꯤꯗꯤ ꯂꯧꯁꯤꯔꯥ ꯊꯥꯗꯣꯛꯁꯤꯔꯥꯅ ꯈꯜꯂꯒ
mana khangiba ngarang mana aise ubada samse thadoga ogibani aduna horesu khangnaba aise samse thadoge man masamse phajana thado e duga fruit white to litle angoba machugi fruit to litle phane khanga panda red na kotpase setle phidusu duga manabadu illaga mase thole mamana bising sina sinu mise laknai hai as kaino nangdi nang ka imama na de kaini am kerga la isna ga mamana bise o ngarang ama khangna bodu dugi ni mana kerga la isa ikai jabazu phau hai ko aseng bahar pasi ikai dana ko man aduina ti he kai ngasina aroi bani ke jabani kai khumme mai bakta ko bindi ma cham ga namme moi mama gi bindi do adu yam chaw hai ko magi su bindi di le hodaba mamana bi de lakpada moi mamana bi machi jingi bindi macha macha le bijani mana ko bindi namme bindi se mana yellow namjaba yellow sidi sakto kashu phaja thokpa oidraba ko adagi mana blue machugi bindi macha do blue machugi bindi du man namjalle yam phaje hai mit ka ka yega khanjai ma se numisina khwaidagi phajaba numit ne na ko ngai ko nuksaga khar sari tobodagi thoka ngai lakadra khan phone diak toksan madi ngamde ma se kai ba la abo ni kamai hangni ngai pa na kuina pung ani mu ngai ba daidane lai hai nupasi mamana ba nga lai hai yam phaje hai nupasi na set ki ba dress e ngarang se ki ba dress to numitu su dum set le hai ba ko leitabagira hoi yamna paisa pai ba macha ma su oiram da be adu ba kashum ta khande mana uzagi bu to ko ngarang set ki ba dress to ngasi su dum chamana se lai ni na khanja ba ko je moi bani se wari sanare ta sengna de na ma tok the ba ko moi se wari ga sanadana tonganaga aswada khra thoga ga moi bani se wari ga sanabado nupasina haye ko hojiki nupisida nangdo yam phajai ngasidi kaino yam phajai kan hai nupi sisu thamoi da harawbam phoi ikai basu pokjabado nusina ban pa nang ngasidi yam phajai habsi harawdra ne ko harawbagi hasi ikai basu phawe wasina haigi khanba wasi ma se ngamdaba kai haiduno khangdabagi ngasai manam masida warakpa phi se sisina sudena de kusum phido makhut ani na sanabado mainaga sanaraga leiye sagi abete baga myam lai hai baga ma sensan lawdraba chenjan ge su ya bajani da man ikai jabado ikai sigi maramna chenjaladi sakpham kai gi ni gana khanbagi chenjal hawdre nupa se khogi yaoshanggi chakchana raga nisaba sa khram chasalaga lakpa nupa bajani moi myam ga laksala ko abem ta taigen hai bajani da mangonda mamana bete di chensan gram ni ko nupa se mathanda nupa se ga mamana banga moi bani mathata ngai hawrabane ba ko adai nupasne etaibi ga no ma do hojita tholokpada ngai bane aisu maga wari sanaraga dum changa dabni abe do taibi ga no na haije ba ko maga nungsinaba nupase sisna ko yaksangda khangnaba nupasina dagi ni saba saga chasalaga la aga ko anam kanbado angam tan ba hai tare ne samda taigi kaidoroge yaksang si ka taiga dabni khokadabni ma je kijaba ju phawe ba ko kijaba phawrisina maga nungsinaiba nupasina lana logidra ni sabasa chamina tairaga magi mamangda phajada mong oina ogidra na nupi obisingi pakhatjabado masi kijabo kaibo ko maga nusinaba nupase sisigi matungse mase lotle mai makhosida mase dum paire boko makhut haibadi khuning waiste maje dum paijare makhusina kijai haibaduma utkhre nupa ma da khanghan khre ai nisa chabadu pasnengo da arbete bese ai kijai ye haibagi mawo ma utkhre nupasida nupasina yam phasina hai taigano taiba sunya yaroi nako ngangkhanare saunare nupa ma sense yaoshangni kaino khangdrasini yaoshangni khange ado ma tholakpada ngairi ado taibi gano haibani kem kairge khotlage kain tawza ngangnare moidi ani khaktani go moi sokni mayam la ini punardi moi sonna dum ngamadaba potne bako adi wathi warang song ngangna khotna dana tawba matam sida si khang yadre nupi sisu sungtai te helaroge khalle habadi maga nungsinariba nupaduna asuk phajana hairbasde yadraba bet tare ko hojiki mayala ka participate bet tare mai nupasi hero tare bene mase lotle ko mai sekak ta sang lotle gamra sekak se sang laga sungtai te helaroi ne khan ba hai tare ne du nupi masana suya de nupa ma da direct adum changsalaga lot ki ba haiji maktabu aise maga nungsina jare noi do ayaba pidre sinida moisu wakhal khra gyan taba yawba hai ga drang sai me mayam lakminari ba mayam da kitang gyan taba ko ese di khatna ba habdo la ani ga khan bai halas daw kan hai ba de gine hangre daw ni pije sai nupa de mi sekak ta ga adi khut ka
ꯄꯨꯛꯆꯦꯞꯀ ꯇꯥꯏꯅꯕ ꯖꯒꯥ ꯑꯣꯏꯗꯣꯏꯅꯤ ꯁꯤ ꯀꯥꯔꯛꯁꯤꯗ ꯂꯣꯠꯂꯨꯔꯒ ꯊꯣꯛꯂꯛꯄꯗꯤ ꯏꯀꯥꯏꯖꯕꯗꯣ ꯃꯥꯁꯦ ꯉꯁꯥꯏ ꯌꯥꯝ ꯇꯧ ꯉꯝꯕꯤꯅꯤ ꯈꯜꯂꯝꯒꯗ꯭ꯔꯥ ꯀꯥꯏꯅ ꯈꯜꯂꯒꯀꯣ ꯅꯨꯡꯉꯥꯏ ꯑꯗꯨꯗ ꯁꯨꯝ ꯏꯔꯥꯡꯒ ꯇꯧꯅꯔꯒ ꯂꯩꯖꯩ ꯇꯥꯏꯃꯤꯡꯁꯤꯗꯅꯦ ꯀꯌꯥꯝ ꯃꯊꯣꯡ ꯆꯥꯗꯒꯦꯗ ꯑꯉꯥꯡ ꯃꯆꯥ ꯃꯆꯥꯁꯦ ꯉꯥꯎꯁꯟꯅꯕ ꯑꯉꯥꯡ ꯃꯆꯥ ꯂꯩꯗꯅ ꯃꯊꯛꯀꯤ ꯃꯄꯥ ꯑꯉꯥꯡꯗꯒ ꯌꯦꯡꯉ ꯇꯩꯗꯕꯤ ꯃꯊꯛꯀꯤ ꯑꯍꯟꯗꯒ ꯆꯣꯡꯈꯠꯇꯅ ꯇꯩꯕ ꯀꯥꯡꯕꯨ ꯑꯃ ꯌꯥꯎꯕꯅꯦꯕꯀꯣ ꯀꯔꯣꯝꯗꯩ ꯂꯥꯛꯏꯅꯣ ꯀꯗꯥꯏꯗꯩ ꯂꯥꯛꯏꯅꯣ ꯈꯪꯗꯦ ꯃꯣꯏꯕꯥꯅꯤꯒꯤ ꯔꯣꯃꯥꯟꯁ ꯊꯨꯒꯥꯏꯔꯒꯅꯦ ꯑꯉꯥꯡ ꯅꯠꯇ ꯃꯣꯏ ꯑꯗꯥꯏꯒꯤ ꯑꯉꯥꯡꯅꯤ ꯍꯥꯏꯌꯦꯀꯣ ꯅꯨꯄꯤꯁꯤꯒꯤ ꯃꯣꯏ ꯑꯗꯥꯏꯒꯤ ꯑꯉꯥꯡꯁꯦ ꯍꯦꯛꯇ ꯆꯣꯡꯈꯠꯂꯒ ꯃꯈꯖꯥꯏꯗ ꯇꯩꯔꯝꯕꯖꯥꯠ ꯃꯈꯖꯥꯏꯗꯒꯤ ꯃꯃꯤꯠꯇꯒꯤ ꯃꯌꯥꯗꯒꯤ ꯂꯣꯏ ꯆꯪꯉꯕ ꯃꯥꯁꯦ ꯈꯪꯍꯧꯗ꯭ꯔꯦ ꯃꯥꯁꯦ ꯑꯉꯥꯡ ꯇꯥꯟꯅꯔꯒꯅꯦ ꯈꯨꯠꯇꯨꯝꯅꯒ ꯊꯥꯅꯤꯡꯕꯅꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯅꯥꯀꯟꯗ ꯍꯦꯔꯣ ꯑꯃ ꯂꯩꯕꯅꯤ ꯃꯥꯁꯦ ꯑꯗꯨꯃꯛꯇꯤ ꯇꯧꯗ꯭ꯔꯦ ꯁꯥꯎꯅꯤꯡꯉꯕ ꯃꯤ ꯇꯥꯞ ꯇꯥꯏ ꯐꯖꯔꯒ ꯀꯦꯔꯒ ꯊꯣꯛꯆꯔꯛꯄꯗꯨꯗꯀꯣ ꯅꯨꯄꯥꯁꯤꯅꯀꯣ ꯏꯁꯤꯡꯒꯁꯦ ꯅꯪ ꯏꯁꯤꯡ ꯂꯩꯇꯦ ꯈꯣꯠꯇꯦꯅ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯅꯨꯄꯥꯁꯤꯅ ꯄ꯭ꯔꯕꯛꯀ ꯆꯠꯂꯀꯣ ꯃꯃꯥꯟꯅꯕꯗꯨꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯡꯗꯪꯒ ꯂꯩꯍꯧꯔꯦ ꯑꯗꯩ ꯃꯃꯥꯟꯅꯕꯤ ꯉꯁꯥꯏ ꯆꯦꯟꯁꯤꯟꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯁꯨ ꯊꯣꯛꯂꯛꯑꯦ ꯏꯃꯥ ꯅꯪ ꯁꯤꯗꯁꯨ ꯇꯩꯔꯦ ꯀꯥꯏꯅ ꯍꯥꯏꯕꯤꯕꯗꯣꯀꯣ ꯅꯨꯄꯥꯁꯤꯅ ꯏꯁꯤꯡ ꯑꯃ ꯂꯩꯔꯨꯔꯦꯀꯣ ꯆꯦꯟꯗꯅ ꯂꯥꯛꯑꯦ ꯅꯨꯄꯥꯁꯦ ꯁꯤꯅ ꯃꯥꯏ ꯇꯥꯊꯣꯛꯑꯣ ꯁꯤꯅꯦꯕꯀꯣ ꯑꯗꯩ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯂꯛꯅꯩ ꯏꯁ ꯌꯥꯗꯦꯀꯣ ꯀꯥꯏꯅꯒꯀꯣ ꯂꯛꯅꯩ ꯑꯩꯁꯨ ꯌꯥꯝ ꯂꯛꯅꯩ ꯏꯃꯥꯟꯅꯕꯤꯗ ꯌꯥꯗꯦꯀꯣ ꯏꯔꯥꯡ ꯇꯧꯅꯩꯀꯣ ꯀꯥꯏꯅꯒ ꯍꯥꯏꯕꯗꯣ ꯈꯪꯕ꯭ꯔꯥ ꯅꯣꯏ ꯔꯣꯃꯥꯟꯁꯤꯗꯤ ꯀꯥꯏ ꯂꯛꯅꯕꯤꯗꯣ ꯃꯥꯁꯦ ꯃꯃꯥꯏꯁꯦ ꯂꯣꯏꯅꯃꯛ ꯇꯥꯊꯣꯛꯇ꯭ꯔꯦ ꯂꯣꯏꯅꯃꯛ ꯇꯥꯊꯣꯛꯑꯒ ꯉꯁꯥꯏ ꯃꯦꯀꯞ ꯇꯧꯖꯔꯛꯄꯗꯣ ꯂꯣꯏ ꯀꯣꯛꯈꯤꯗꯣꯏꯕ ꯈꯤꯇꯪ ꯇꯩꯊꯣꯛꯑꯦ ꯃꯥꯁꯦ ꯑꯗꯨꯒ ꯐꯤꯗꯣ ꯉꯁꯥꯏ ꯃꯥꯅ ꯏꯜꯂꯛꯄ ꯐꯤꯗꯨꯅ ꯈꯔ ꯇꯩꯊꯣꯛꯄꯁꯤꯗ ꯃꯥꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯁꯤꯗ ꯃꯥꯅ ꯍꯦꯡꯀꯔꯆꯤꯞ ꯄꯤꯔꯛꯑꯦꯕꯀꯣ ꯃꯉꯣꯟꯗꯒꯤ ꯂꯧꯊꯣꯛꯑꯒ ꯍꯦꯡꯀꯔꯆꯤꯞꯁꯦ ꯄꯤꯔꯒ ꯃꯥꯁꯦ ꯇꯩꯊꯣꯛꯑꯒ ꯆꯠꯂꯒꯦꯅ ꯍꯥꯏ ꯆꯠꯂꯒꯦ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯗꯣꯏꯅꯣ ꯈꯣꯠꯈꯤꯗꯣꯏꯅꯣ ꯍꯥꯏ ꯂꯩꯈꯤꯗꯣꯏꯅꯤꯅ ꯃꯥꯅ ꯈꯨꯝꯕꯗꯤ ꯅꯠꯇꯦ ꯃꯃꯥꯟꯅꯕꯤꯁꯤꯅ ꯉꯁꯤꯗꯤ ꯂꯣꯏꯕ ꯅꯨꯃꯤꯠꯅꯤ ꯂꯩꯈꯤꯗꯣꯏꯅꯤ ꯀꯩꯅꯣ ꯀꯥꯏꯅ ꯍꯥꯏꯕꯗꯤ ꯅꯨꯄꯥꯁꯦ ꯆꯠꯂꯒꯦ ꯍꯥꯏꯔꯝꯕꯗꯒꯤꯀꯣ ꯑꯗꯨꯝ ꯆꯠꯇꯕꯤꯗꯒ ꯑꯗꯨꯝ ꯂꯩꯕꯗꯒꯤ ꯁꯤꯡꯖꯨ ꯕꯣꯔꯥꯒ ꯆꯥꯃꯤꯟꯅꯩ ꯁꯤꯡꯖꯨ ꯕꯣꯔꯥꯁꯦ ꯃꯃꯥꯟꯅꯕꯗꯨꯅ ꯂꯩꯔꯨꯔꯦ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯌꯦ ꯃꯃꯥꯟꯅꯕꯗꯨꯁꯨ ꯌꯥꯝ ꯐꯕ ꯃꯥꯜꯂꯦ ꯍꯥꯏꯕꯀꯣ ꯁꯤꯡꯖꯨ ꯕꯣꯔꯥꯒ ꯂꯩꯔꯨꯔꯒ ꯆꯥꯃꯤꯟꯅꯩꯌꯦ ꯆꯥꯃꯤꯟꯅꯕꯗꯒ ꯃꯥꯁꯦ ꯌꯥꯝ ꯆꯥꯅꯤꯡꯗꯦ ꯅꯍꯥꯟꯒꯗꯤ ꯃꯥꯁꯦ ꯁꯤꯡꯖꯨ ꯕꯣꯔꯥꯁꯦ ꯌꯥꯝ ꯆꯥꯕꯖꯥꯠꯅꯤꯗ ꯅꯨꯄꯤꯁꯦ ꯄꯥꯝꯖꯩ ꯅꯨꯄꯤꯗꯤ ꯁꯤꯡꯖꯨ ꯕꯣꯔꯥ ꯌꯥꯝ ꯄꯥꯝꯅꯩꯗꯅ ꯃꯥꯁꯨ ꯌꯥꯝ ꯆꯥꯏꯌꯦ ꯑꯗꯣ ꯅꯨꯄꯥꯁꯤꯒ ꯌꯥꯎꯕꯅꯤꯅ ꯌꯥꯝ ꯀꯥ ꯍꯦꯟꯅꯒ ꯆꯥꯗꯦ ꯁꯨꯃꯥꯏꯅ ꯆꯥꯃꯤꯟꯅꯔꯒ ꯅꯨꯃꯤꯠꯁꯦ ꯇꯥꯁꯜꯂꯛꯑꯒ ꯅꯨꯄꯥꯁꯤꯅ ꯄꯩꯁꯥ ꯄꯤꯔꯝꯕ ꯅꯨꯄꯥꯁꯦ ꯆꯠꯂꯒꯦꯅ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯦꯕꯀꯣ ꯅꯨꯄꯥꯁꯤꯒꯤ ꯃꯃꯤꯡꯁꯦ ꯈꯪꯍꯧꯗꯕ ꯃꯥꯁꯦ ꯁꯤꯒꯤ ꯍꯦꯛ ꯅꯨꯃꯤꯠꯁꯤꯁꯨ ꯅꯨꯡꯁꯤꯅꯕꯗꯤ ꯐꯖꯅ ꯅꯨꯡꯁꯤꯅꯔꯕꯅꯤ ꯅꯨꯃꯤꯠ ꯅꯤꯅꯤꯁꯤꯗ ꯆꯠꯂꯒꯦ ꯍꯥꯏꯔꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯦꯗꯅ ꯃꯃꯤꯡꯁꯨ ꯈꯪꯍꯧꯗꯦ ꯂꯝꯁꯨ ꯍꯪꯍꯧꯗꯦ ꯉꯁꯥꯏꯒꯤ ꯃꯥ ꯊꯛꯀꯠꯄ ꯑꯣꯏꯗꯣꯏꯔꯥ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯑꯃ ꯂꯩꯖꯕꯒꯤ ꯑꯣꯏꯗꯣꯏꯔꯥ ꯀꯥꯎꯒꯟ ꯊꯤꯕꯒꯤ ꯑꯣꯏꯗꯣꯏꯔꯥ ꯑꯗꯨꯃꯗꯤ ꯈꯪꯖꯗ꯭ꯔꯦꯕꯀꯣ ꯑꯩ ꯑꯣꯏꯔꯗꯤ ꯍꯪꯒꯅꯤ ꯑꯗꯣ ꯃꯥꯗꯤ ꯍꯪꯗ꯭ꯔꯦ ꯄꯪꯅꯨꯡꯗ ꯅꯨꯡꯁꯤꯔꯒ ꯑꯗꯨꯝ ꯂꯩꯍꯧꯔꯦ ꯃꯥꯗꯤ ꯉꯁꯥꯏꯒꯤ ꯅꯨꯃꯤꯠꯁꯦ ꯇꯥꯔꯒ ꯃꯣꯏꯁꯦ ꯂꯥꯡꯗꯅ ꯈꯣꯠꯇꯅ ꯋꯥꯈꯜꯒ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯃꯇꯝꯁꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯌꯨꯝꯗꯒ ꯆꯪꯅꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯥꯎꯅꯨꯄꯥꯁꯤꯡ ꯁ꯭ꯄꯣꯔꯠ ꯇꯧꯕ ꯃꯅꯥꯎꯅꯨꯄꯥꯁꯤꯡ ꯀꯣ ꯑꯉꯥꯡ ꯃꯌꯥꯝ ꯌꯥꯎꯋꯤꯗꯅ ꯁꯤꯁꯤꯅ ꯃꯣꯏꯗ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯌꯥꯎꯁꯪ ꯂꯣꯏꯕ ꯅꯨꯃꯤꯠꯀꯤ ꯌꯥꯝ ꯂꯥꯡꯕ ꯈꯣꯠꯄ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠ ꯂꯣꯏꯕ ꯅꯨꯃꯤꯠꯁꯤꯗꯤ ꯆꯤꯇ꯭ꯔꯃꯂꯥ ꯀꯩꯀꯥ ꯌꯥꯝ ꯇꯧꯋꯤꯗꯅ ꯑꯗꯣ ꯃꯣꯏꯁꯨ ꯂꯣꯏꯔꯀꯥꯟꯗ ꯆꯤꯇ꯭ꯔꯃꯂꯥ ꯌꯦꯡꯕ ꯆꯪꯕ ꯈꯣꯠꯄ ꯇꯧꯕ ꯃꯇꯝꯁꯤꯗꯀꯣ ꯊꯦꯡꯉꯕꯅꯦ ꯄꯨꯡ ꯐꯅ ꯀꯨꯏꯅ ꯂꯩꯔꯀꯥꯟꯁꯤꯗ ꯃꯥꯗꯤ ꯈꯟꯖꯩ ꯐꯣꯟꯁꯦ ꯁꯨꯡꯇꯧ ꯇꯧꯔꯛꯇꯦꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦꯅ ꯈꯟꯕ ꯃꯇꯝꯁꯤꯗ ꯃꯣꯏ ꯑꯦꯛꯁꯤꯗꯦꯟ ꯇꯧꯕ ꯌꯥꯎꯋꯤ ꯃꯤ ꯂꯩꯇꯕ ꯌꯥꯎꯋꯤ ꯒꯥꯔꯤ ꯑꯆꯧꯕꯒ ꯒꯥꯔꯤ ꯃꯆꯥꯒ ꯊꯦꯡꯖꯤꯟꯅꯩ ꯈꯣꯠꯆꯟꯅꯩꯅ ꯍꯥꯏꯕꯖꯥꯠꯅꯤꯗ ꯃꯥꯁꯦ ꯍꯥꯏꯐꯦꯠꯇꯤ ꯇꯥꯕ ꯀꯥꯟꯁꯤꯗ ꯊꯑꯣꯏꯅ ꯀꯩꯁꯨ ꯌꯦꯡꯁꯤꯜꯂꯨꯗꯕꯗꯣꯀꯣ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯀꯩꯁꯨ ꯂꯨꯝꯅ ꯂꯧꯔꯨꯗꯕ ꯑꯗꯩ ꯃꯣꯏꯒꯤ ꯃꯅꯥꯎꯅꯨꯄꯥꯁꯤꯡꯅ ꯍꯥꯏ ꯃꯅꯥꯎꯅꯨꯄꯥ ꯁꯤꯁꯦ ꯌꯦꯡꯉꯣ ꯑꯁ ꯌꯥꯝ ꯊꯤꯅ ꯁꯣꯛꯇ꯭ꯔꯣ ꯀꯥꯏꯅ ꯍꯥꯏ ꯃꯃꯥꯟꯅꯕꯤꯁꯤꯅ ꯌꯦꯡꯅꯤꯡꯗꯦ ꯃꯥꯁꯨ ꯑꯁ ꯌꯦꯡꯅꯤꯡꯗꯦ ꯌꯦꯡꯉꯣꯗꯤ ꯃꯉꯣꯟꯗꯁꯨ ꯍꯥꯏꯌꯦꯕꯀꯣ ꯌꯦꯡꯅꯤꯡꯗꯦꯅ ꯃꯃꯥꯟꯅꯕꯤ ꯑꯌꯦꯡꯕꯒ ꯌꯥꯎꯋꯦ ꯏꯃꯥꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯁꯣꯛꯑꯦ ꯀꯩꯅꯣ ꯁꯤꯗꯤ ꯑꯝꯇ ꯂꯧꯈꯠꯄ ꯌꯥꯗꯦ ꯈꯣꯠꯇꯦ ꯀꯥꯏꯅ ꯍꯥꯏꯕꯁꯤꯗ ꯑꯗꯨꯃꯥꯏꯅꯒ ꯉꯥꯡꯅꯔꯒ ꯃꯣꯏꯁꯦ ꯂꯣꯏꯁꯟꯈ꯭ꯔꯦ ꯆꯤꯇ꯭ꯔꯃꯂꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯌꯦꯡꯉꯦꯀꯣ ꯅꯨꯃꯤꯠꯁꯦ ꯅꯨꯄꯥꯁꯦ ꯐꯣꯟ ꯁꯨꯡꯇꯧ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯇꯧꯔꯛꯄꯩ ꯅꯣꯡꯉꯥꯜꯂꯒꯅ ꯍꯂꯪꯀꯥ ꯇꯥꯏꯗꯅ ꯍꯂꯪꯀꯥꯁꯦ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯆꯥꯛ ꯆꯥꯕꯒꯤ ꯈꯣꯠꯄꯒꯤ ꯑꯗꯨꯝ ꯂꯥꯡꯕꯁꯤꯗ ꯐꯣꯟꯁꯦ ꯅꯨꯄꯥ ꯁꯨꯡꯇꯧ ꯇꯧꯔꯛꯇꯕꯗꯒꯤ ꯃꯥꯅ ꯅꯨꯡꯗꯥꯡꯗꯨꯃꯗꯤ ꯇꯧꯈꯤꯗ꯭ꯔꯦ ꯃꯉꯥꯅꯤꯒꯤ ꯅꯨꯡꯗꯥꯡꯗꯨꯃꯗꯤ ꯑꯌꯨꯛꯁꯤꯗ ꯃꯥꯅ ꯐꯣꯟ ꯇꯧꯕꯁꯦ ꯐꯣꯟꯁꯦ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯕꯀꯣ ꯃꯥ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯅꯤ ꯀꯩꯗꯧꯔꯖꯥꯠꯅꯣꯅ ꯈꯜꯂꯒ ꯆꯥꯛ ꯆꯥꯅꯕꯗꯒꯤ ꯂꯥꯡꯕꯗꯒꯤ ꯂꯥꯡꯉꯦ ꯑꯗꯒꯤ ꯆꯥꯛꯀꯁꯦ ꯆꯥꯅꯕ ꯂꯣꯏꯔꯒ ꯍꯂꯪꯀꯥꯒ ꯇꯧꯗꯅ ꯏꯁꯤꯡ ꯍꯩꯖꯤꯟꯅꯗꯅ ꯈꯣꯠꯇꯅꯒ ꯇꯧꯔꯒ ꯃꯣꯏꯁꯦ ꯅꯨꯡꯊꯤꯟ ꯅꯨꯃꯤꯠꯇꯤ ꯑꯗꯨꯝ ꯂꯩꯌꯦꯕ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯅꯨꯡꯁꯥ ꯈꯔ ꯊꯣꯛꯄꯁꯤꯗ ꯃꯣꯏꯁꯦ ꯉꯔꯥꯡꯗ ꯑꯗꯨꯝ ꯌꯦꯡꯅꯕ ꯖꯥꯠꯅꯤꯗ ꯑꯗꯒꯤ ꯉꯔꯥꯡ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤꯕꯗꯣ ꯑꯗꯨꯒꯤ ꯐꯣꯇꯣꯗꯣ ꯑꯃꯨꯛ ꯄꯨꯊꯣꯛꯅꯔꯒ ꯌꯦꯡꯅꯕ ꯅꯨꯡꯉꯥꯏꯇꯦ ꯈꯣꯠꯇꯦꯉꯣ ꯀꯥꯏꯅ ꯌꯥꯎꯁꯪꯁꯦ ꯒꯥꯔꯤ ꯀꯟꯅ ꯊꯧꯏ ꯈꯣꯠꯂꯤ ꯀꯥꯏꯅ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯃꯣꯏꯒꯤ ꯃꯃꯥꯕꯣꯛꯁꯤꯡ ꯑꯃꯅ ꯌꯦꯡꯒꯦꯅꯦ ꯉꯔꯥꯡꯒꯤꯗꯨꯕꯨ ꯅꯣꯏ ꯐꯣꯟꯗ ꯌꯥꯎꯏꯗꯣ ꯍꯥꯏꯕ ꯀꯥꯟꯁꯤꯗꯀꯣ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯤꯅ ꯑꯩꯒꯤꯗꯗꯤ ꯌꯥꯎꯗꯦ ꯈꯣꯠꯇꯦꯅ ꯍꯥꯏꯅꯔꯒ ꯉꯔꯥꯡꯒꯤ ꯌꯦꯡꯍꯜꯂꯛꯄ ꯃꯅꯥꯎꯅꯨꯄꯥꯗꯣ ꯃꯥꯁꯦ ꯈꯔ ꯎꯠꯀꯜꯂꯦ ꯍꯥꯏꯕꯀꯣ ꯁꯤꯁꯦ ꯁꯤꯗ ꯂꯩꯔꯤꯁꯤꯅꯤꯅ ꯌꯦꯡꯕꯁꯦ ꯏꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯥꯗꯤ ꯁꯨꯡꯌꯦꯡ ꯌꯦꯡꯗꯦ ꯌꯦꯡꯅꯤꯡꯗꯕꯩ ꯑꯗꯩ ꯃꯃꯥꯟꯅꯕꯤ ꯑꯃꯁꯤꯅꯅꯦ ꯃꯉꯣꯟꯗ
si furitidi ngarang noi shine lipa furituga manabro kainom towingo haid mas haipet daklong yengu bajanda daklong yengu basida dum furitche manaramba gari sisu manaba ma gari do number chimha pude haibako gari su manaba furitchu manaba gari accident toriba moi ani se mamanaba tarena mamanaba ani sida amadi hingba janida amadi leitraba leitarena sak kai ka lokhatpa yadaba se sise ngasai maga yausangda thingnagiba nupa nusinajabado adudugi dress ka chap manaba maje swai lawe haibako phone ga switch off leibado maje pakhatbado pakhabe maje nungaitana phone se hanjan phone tawe sigi hek numichidagi phone sima switch off swang hangidrebako nupa se kanano karino su khangdi maje jingnaba madi phawe adubu thajabadi suangamdaba manate na mase phana kuina khallebako ma hek ubaga ma kapningba phawde adagi pakhatpadi yam phawe kapningba phawduga nungairamba khudimak je loina handagibako mayumna mase tobomla pang khangdana leigi pra ngaurga chatki madamda pra angaubi ogi sungtha hek thajaba ngamdabado manate ne tum khanba adu phone switch off swang hangdre aigi wakhandadi sise ma ko hojiki nupa se oiramgadra ina khalle gari su manare adagi dress tu su manabanina oiramgadawa male de mana paw lawgadab su maming su khangauda numi nini khangtangni na masu ikai jagibado duga karimta khanghaudre lamsu khanghaudre dana nupa sina su hairamdaba masisu ishorna ko laibakta tambiramba oidoira magi laibaksida natraga ishorna sembiba lilada yaukhrabra sisu haiba ngamde du mase tawaide dom nungaigide haibako nungaite tasengna ma hana khangnaba ex kainagibado mangondagi ahemba thigibado thigisanu ma karimta khallude dubu mase am kappe hayako kona kuina leira kanda adum kappe kuira gan hena thamoi mai jakse helai haibako the yausang yauraga mangonda yausang yaubase hoi mayangdi loina nungai ne yausang yaurakpase magi di khwaidagi nungaitaba khwaidagi awaba amadi oi hai mangonda photo ama lehobasu nate yengjane nako maya photok toba rasi leba maithong do mamitadi dum uzaba thamoi di yam kai hai ko amusu warauraga ko matam ama hektada warauraga mabu chaiba yawi ko hojiki nupisina matam ama hektadana mabu yam nushina ko maga wari sanari ga khanjaraga tumin ko koi tasengna maise mondrang sanaba ga do mondrang sanaraga hingi hai mase manakta ga phammaga wahang kaya man hange pakumsu ko mahangna pirakpagi moong dum lei ma tasengna ngauri ni khange ai sa se ngauri ni khange do sine hena nungai hai ko mangonda kappe dum kappa ga lele yaksang matam atei matamda khara kaursu yaksang matamda di mase kaude mai mo matok se ngaur ga japatare na mamana di masana magi wari se mamada di hai bako lumna lorom de do mai mo matok se do ko nungai manda dun tasengna mase khogi angangi ko kitta mase yaurga angang sing larik ta e pre nursery je ma ta aga lebani angang singi nusiba mo matok se uraga khara di pothaje maje kidamu yaurga angang tuition amuk torga mase lebani college loiraga ka nupa sigi matungdagidi hairpadu ma khanglei ko awa maicha koknaba haigadra sunghanga ki khangnarubani dubu ma nusi haibasi madi sungya yadreba ngasagi nupa do dum ningsinga lerba ma khaktang uraga leiraba yum pandri mase yamna su dum yum panba matam yoba dudi yobadi natriba ko yobudi yore duga chahi yam liraba leidana nupi du chahi khar lisalakpa matam su oidre adubu yum pangi haibagi wakhandi khandre miyoi bagi punsi se maichak se amamamni duga magi maichak si su khwaidagi waba maichak singi manungda challe yam nungaite ko kaw sungam ngamde hai yausang matam lakpasina magi khwaidagi awaba nungaitabani hai duga maichak se adum khangjage mana ningsingjaba wajaba se sise mangki gadrana yam pakhatchei hai sisigi awaba sina madi awaba pothabam oi hai sini miyoi bagi punsi se tamba ngamde laibak se ko kanamtana haiba ngamba natte tuna aigi oiba saitagi haijaningbadi ibung ipasing gari thoba matamda yenga tamna thobiyo hausikan se gari thoba matamda yam sati na thobi ngarang nga jam nungai taba thodom thoidana angang amagi yengo gari khutaudo angang dunudi khangjaba natte hoi gari choba ma khamjanbado adu khamamdragadi masu uramgadaba gari choba duna khambado angang do phat long sangjal pudu prak palongna
kaya tawbigibado yam nungaitebako tuna gari thauba matamda yenga thaubiona hajaningi phare warisu yam nungaite ai warise swaisida loisanjarage soiki lankiba khudimak mayamna ngakpiyo.